ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯥꯔꯨꯞꯄꯨ ꯃꯁꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ 15 ꯃꯦ 2026ꯗ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯏꯟꯗꯤꯌꯟ ꯇꯃꯤꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯐꯤꯂꯝ ꯑꯃꯅꯤ ꯃꯁꯤ ꯑꯦꯛꯁꯟ ꯑꯃꯁꯨꯡ ꯐꯦꯟꯇꯥꯁꯤꯗ ꯕꯦꯁ ꯇꯧꯕ RJ Balajiꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯑꯃꯦꯟꯒꯤ ꯃꯥꯏꯊꯣꯂꯣꯖꯤꯀꯦꯜ ꯂꯣꯔꯗ ꯀꯔꯨꯞꯄꯨ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯅꯝꯕ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤꯗ ꯂꯣꯔꯗ ꯚꯦꯇꯥꯏ ꯀꯔꯨꯞꯄꯨꯅ ꯂꯣꯌꯔ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯔꯞꯇꯦꯠ ꯑꯣꯏꯔꯕ ꯁꯕꯦꯜꯋꯦꯜ ꯍꯥꯏꯔꯤꯕ ꯀꯣꯔꯠ ꯑꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯂꯤꯚꯔ ꯄꯦꯁꯦꯟ ꯑꯣꯏꯔꯤꯕꯤ ꯕꯤꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜꯕꯨ ꯐꯪꯗ꯭ꯔꯕ ꯃꯇꯝꯗ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅ ꯂꯥꯛꯇꯨꯅ ꯕꯤꯅꯨꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯇ ꯅꯠꯇꯅ ꯀꯣꯔꯠꯀꯤ ꯃꯣꯠꯂꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅ ꯂꯣꯏꯅ ꯍꯣꯡꯗꯣꯛꯑꯝꯕꯒꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯤꯂꯝ ꯑꯁꯤ 15 ꯃꯦ 2026ꯗ ꯄꯨꯊꯣꯛꯈꯤꯕꯅ ꯌꯥꯝꯅ ꯅꯧꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯩꯅ ꯁꯥꯡꯅ ꯂꯤꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯎꯁꯇꯒꯤ ꯀꯣꯄꯤꯔꯥꯏꯠ ꯁ꯭ꯇ꯭ꯔꯥꯏꯛ ꯊꯥꯔꯛꯄꯒꯤ ꯆꯥꯟꯁ ꯋꯥꯡꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯁꯥꯡꯅ ꯑꯣꯏꯅ ꯂꯤꯗꯨꯅ ꯈꯨꯗꯣꯜ ꯇꯝꯖꯔꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯗꯣꯝꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯣꯟꯕꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯀꯣꯃꯦꯟꯠ ꯁꯤꯌꯥꯔꯕꯨꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯞꯀꯤ ꯑꯣꯞꯁꯟ ꯐꯪꯕ ꯇꯥꯔꯒꯗꯤ ꯍꯥꯏꯞꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯨ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯕ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯒꯨꯟꯗꯥ ꯈꯔꯅ ꯑꯍꯟ ꯑꯃꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯒ ꯂꯩꯔꯝꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯍꯟ ꯑꯁꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯑꯒ ꯂꯥꯏꯁꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯣꯔꯣꯛ ꯀꯌꯥ ꯑꯃ ꯁꯨꯔꯕ ꯃꯇꯨꯡꯗ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯑꯃꯗ ꯇꯩꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯍꯟ ꯑꯗꯨꯅ ꯂꯥꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯞꯄꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯍꯦꯔꯣ ꯑꯣꯏꯔꯤꯕ ꯀꯔꯞꯄꯨ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯩ ꯆꯥꯕ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯅ ꯆꯪꯉꯛꯄꯒ ꯃꯍꯥꯛꯀꯤ ꯇꯥ ꯑꯗꯨ ꯂꯪꯉꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯥꯏꯗꯨꯅ ꯆꯦꯜꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯩ ꯆꯥꯕ ꯖꯣꯂꯤꯁꯤꯡ ꯑꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯄꯨꯟꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯍꯟ ꯑꯃꯒꯤ ꯃꯃꯪꯗ ꯎꯕ ꯑꯣꯏꯔꯝꯃꯤ ꯑꯍꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯨꯀꯨꯃꯔꯟ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯕꯤꯅꯨ ꯀꯧꯕꯤ ꯑꯃꯒ ꯀꯦꯔꯂꯥꯗꯒꯤ ꯆꯦꯟꯅꯥꯏ ꯇꯝꯅ ꯂꯥꯛꯏꯕꯅꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯂꯤꯚꯔ ꯄꯦꯁꯦꯟ ꯑꯃꯅꯤ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯅꯥꯏ ꯇꯝꯅ ꯂꯥꯛꯏꯕꯅꯤ ꯃꯄꯥꯅ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯄ ꯑꯁꯤꯗ ꯕꯤꯅꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯄꯥꯅ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯑꯗꯣ ꯁꯅꯥꯒꯤ ꯃꯃꯜ ꯑꯗꯨ ꯍꯧꯖꯤꯛ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁꯅꯥ ꯃꯃꯜ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯄꯥ ꯑꯁꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯅꯥꯒꯤ ꯃꯃꯜ ꯑꯁꯤ ꯍꯪꯗꯨꯅ ꯂꯩꯕꯒꯤꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯑꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯁꯅꯥꯒꯤ ꯃꯃꯜ ꯍꯪꯉꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯕꯤꯔꯛꯀꯅꯤ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯑꯁꯤꯗꯒꯤ ꯀꯨꯝꯍꯧꯗꯣꯏ ꯇꯧꯕ ꯅꯨꯄꯥ ꯑꯃꯗ ꯁꯨꯀꯨꯃꯔꯟꯅ ꯏꯕꯨꯡꯉꯣ ꯁ꯭ꯇꯦꯁꯟ ꯌꯧꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤ ꯅꯨꯄꯥꯗꯨꯅ ꯄꯥꯕꯨꯡ ꯃꯁꯤꯗꯤ ꯁ꯭ꯇꯦꯁꯟ ꯌꯧꯗ꯭ꯔꯤꯌꯦ ꯕꯦꯁꯦꯟ ꯕ꯭ꯔꯤꯖ ꯖꯪꯁꯟꯅꯦ ꯃꯐꯝ ꯑꯁꯤꯗ ꯃꯤꯅꯤꯠ 45ꯗꯤ ꯈꯥꯝꯈꯤꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯍꯣꯏꯕꯨ ꯀꯗꯥꯏ ꯌꯧꯕꯤꯒꯗꯧꯕꯅꯣ ꯁꯨꯀꯨꯃꯟꯅ ꯆꯨꯂꯥꯏꯃꯦꯗꯨ ꯌꯧꯒꯗꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯖ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯒꯗꯕꯅꯤ ꯅꯨꯄꯥꯗꯨꯅ ꯄꯥꯕꯨꯡ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯀꯨꯏꯔꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯝꯃꯒ ꯒꯥꯔꯤ ꯑꯃ ꯑꯗꯨꯝ ꯐꯥꯔꯒ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯆꯠꯄ ꯌꯥꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯍꯧꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯒꯤ ꯕꯦꯒ ꯑꯁꯤ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯄꯜꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯑꯁꯤꯅ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯅꯥꯀꯟꯗ ꯀꯔꯞꯄꯨ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯁꯛꯇꯝ ꯖꯦꯛꯄ ꯕꯦꯒ ꯑꯃ ꯎꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯝꯍꯧꯒꯅꯨ ꯍꯥꯏꯗꯨꯅ ꯁꯈꯤꯅꯥꯗꯤ ꯄꯤꯔꯕꯅꯤ ꯇ꯭ꯔꯦꯟꯗꯒꯤ ꯀꯨꯝꯊꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯆꯨꯂꯥꯏꯃꯦꯗꯨꯗ ꯆꯠꯁꯦ ꯍꯥꯏꯔꯝꯃꯤ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯑꯗꯨꯗꯤ ꯚꯔꯥ ꯂꯨꯄꯥ 2,900 ꯑꯣꯏꯒꯅꯤ ꯃꯄꯥꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯂꯨꯄꯥ 2,900 ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯦꯔꯂꯥꯗ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯔꯅꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯑꯗꯨꯗꯤ ꯁꯔ ꯀꯦꯔꯂꯥꯗ ꯑꯃꯨꯛ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯤꯔꯣ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯕꯤꯅꯨꯗꯨꯗ ꯃꯐꯝ ꯑꯁꯤꯗꯒꯤꯅ ꯆꯨꯂꯥꯏꯃꯦꯗꯨꯕꯨ ꯆꯠꯄ ꯃꯇꯝꯗ ꯇꯤꯀꯦꯠ ꯚꯔꯥ ꯑꯗꯨ ꯂꯨꯄꯥ ꯀꯌꯥ ꯑꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅꯔꯤꯉꯩ ꯆꯦꯔ ꯑꯁꯤꯗ ꯒꯨꯟꯗꯥ ꯑꯅꯤ ꯈꯛꯇꯪ ꯃꯈꯣꯏ ꯇꯝꯅ ꯆꯪꯉꯛꯄ ꯑꯁꯤ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯆꯩꯔ ꯑꯁꯤꯗ ꯆꯪꯉꯛꯏꯕ ꯒꯨꯟꯗꯥ ꯑꯅꯤ ꯑꯗꯨꯅ ꯕꯤꯅꯨ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯗ ꯊꯥꯡ ꯎꯠꯇꯨꯅ ꯗꯞ ꯇꯧꯔꯒ ꯕꯤꯅꯨꯅ ꯁꯤꯔꯛꯄ ꯂꯤꯛ ꯑꯃꯗꯤ ꯕꯦꯒꯅꯆꯤꯡꯕ ꯂꯣꯏꯅ ꯃꯨꯜꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯄꯥ ꯑꯁꯤꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯗ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯝꯗꯦ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯇꯨꯁꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯠꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯄꯥ ꯅꯆꯥ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯏꯍꯥꯟ ꯍꯥꯟꯕ ꯆꯦꯟꯅꯥꯏꯗ ꯂꯥꯛꯄꯅꯦꯁꯨ ꯍꯥꯏꯔꯦ ꯑꯗꯨꯒ
nakoina Basin Bridge aduda karidawagi kumhoribano nakoi Central Station da kumhauba yadabro Binuda amu onsilaga nupi masa nahak karimta kiganu nupa asi kanano asemamaki nahaki napara natragana mahakna nahakpu kihenduna mafam asida namduna poraibra mapa aduna kari wano medamna ngangbiriba adubo mahak ase aina hek pokjaba aigi chanupini police nupi duna saugalaga hoi aina hangiba sinangondra nupi sidani aina wari sanariba se tumina leuna Binusu saugalaami Ma'am na tawiriba sidi amna soy aikoina mafam asida pot uran khibagi complaint tawalaga ma'am na ona tenana tawduna aikoi doina harassment tawduna leire ai hojik madam na tawriba singa se loina record lawraga Instagram da thagarkani police tupi duna hoi phone ga dong ta thamgo ngai khomuk ta thamko na ki dress to hanam puta yengu madugi dress adu selaga train tonga laiba adu karigino nangna seliba dress adu di hena akoubaga leitrabro nakpo nahak ti sana khitang mangkhriba do harauga dabani nakoi guma section daba ma'am singa sini hojik masa gi pot mangbadagi hentoktuna mi masa phawa thiba khangde hariba Mapa aduna medamna amukta aikhoigi sana adu thibiu constable aduna sana adu gram kyano mapa aduna gram nate sovereign ni ata asida mayamna gyan tanabagi damakta karigubam ta haijaramge sovereign ama asi sana gram ni panga mane police nupi duna adudi sovereign kyano haiduna ngam mapa aduna sana adu sovereign humpu mukne harami haibadi sana gram samriga marfu ne habani masi paisa da onthogana lupa lakh humpu taru humpu taret muki changni masigi matungda makoi adu hotel amada leiruna ba haiduna okto amada muk tongduna lami okto driver duna karigino uncle adiona yama sana adu train da purga chaliba adu uncle ase ko karimata yaukhidreda sukumaranna isanupa aikoina sana mayam adu puduna laiba do sana singa do mafam asidi yonthoga paisa khare na phangdara haiduna tawbani maram asina suni mapa asina machanupi duda hojik sanagi maman adu kyada leire haiduna yengo hairiba adu okto driver duna adiona yamba paisa adu kari tawge haibno uncle post garden da leiba danush ki yum adu leige haibro Watamasida mapa aduna doctor na haikiba wa adu ningsingami haki masanupi binugi liver asi yamna fatre mamangda lakhiba adudagi hojikne na fachandre yamna thuna surgery darkar oi maduna taba targadi masanupi si khudongthibada tagani angkangi liver duga isanupi gi liver duga chanabudi chanare adubu masigi operation tawba sidi paisa aduki matik yamna changani lupa lakh 15 dagina 30 muk changani sigi operation tawbagi facility si mapam asida di leite chennai da chatlaga yamna thuna mukta operation atu tokthokpa taragadi haki masa si yamna thuna fagatgani karigomba masigi matungda mahangna hek orakpa natraga number 2 tawba matamda yorkpa targadi surgery tawba matamda yamna luna thokani masigi next morning da mapa masa makoi ni si police station da bulami mafam asida huranba kyama bolerami huranba singa sida makoi gi sana huran kiba mi singa du manaba yawbra haidune ngalami matam asida huranba anina mapa masa makoi ni da aikoina nakoi gi sana du huranba nate aikoi bu police sing yamna phubire nakoina police sing asida mukta fazana haibiu madu ebe targadi aikoisu mafam asida gi police sing asina thadorokani haiduna kappaga haijarami masigi next day da mu table da makoi gi mangkiba sana mayam singa du thamduna lemi matam asida constable aduna mapa masa aduda uredana ngarang da nakoida huranda ba saduna ngangami ba do makoi singsina oremedana nakoi gi sana huralami ba do kangabra ahan asiguma mi singa sida minungsi pokanu aina makoi singa sida phubadagi natra naki sana singa si fangiba se maramaduna aigi paisa khara gp da kapau yare CSC da sign tawro adubu sir sanagi khudo amaga lik amaga di watli aina kamai tawroga CSC da sign tawgudriuno sana sing watli ba se chawrakna 15 sovereign mukni constable aduna asiguma sana lupa mangbagi case asi thigatpa matamda sahi 10 muk changnari bani midi adubu nangdi mangbaga phangabani fangiba khara se harauna sign asi tawsalamaga launaba taw mata asida police officer nupi du sangaga nakoi harauraba natro nakoi gi sana adu fangabanina mapa aduna kamai tawroga haraugudribno madam sanagi khudo amaga sanagi lik amaga swatli police nupi duna annang kupangna thajalakani huran ba singna huran ki ba potpu loina suna pirakani haibra masida leiriba huran ba singa se makoi singna nungdangda nakoi gi sana singa du yonthokraga nungai thokrabani adugu huran ba singa du da onsalaga nakoi nungdangda sana singa duna nungai thokabra natra huran ba singa du su police singa du kiraduna wa du karimta ngangwa ngamamde aduga binugi mapa adu da onsalaga police officer nupi duna nakoi sana asi purga chakhi haibra natraga lokap manung da lei haibra binugi mapa adu su ngakpi medam aikoi sign tawjaraga mafam stagi chasakhrage maudagi binugi mapa aduna sana singa du mahaki bek ta hapchan gai duna tawu matamdadi constable nupa aduna sana singa du hapchan khibi yaroi nakoi court ta hana return of property gi matangda case ama file tawdaba yakiroi aduga hayeng nakoi gi sana singa do court gi purga chasakhro yam hena khanjalunu yamna laibe thabakni ai nakoi da lawyer ma haige masigi mana asida chatlu haiduna lawyer du
ꯑꯗꯨꯒꯤ ꯀꯥꯔꯗ ꯑꯗꯨ ꯄꯤꯔꯝꯃꯤ ꯀꯥꯔꯗ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯌꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯕꯦꯕꯤ ꯀꯥꯅꯟ ꯍꯥꯏꯗꯨꯅ ꯊꯥꯕ ꯑꯁꯤ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯀꯥꯔꯗ ꯑꯁꯤꯗ ꯖꯤꯄꯦꯒꯤ ꯁ꯭ꯀꯦꯅꯔꯁꯨ ꯍꯥꯞꯄ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯀꯣꯔꯠꯇ ꯑꯃꯨꯛ ꯎꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯂꯣꯌꯔ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯆꯦ ꯄꯤꯁꯟꯅꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯂꯣꯌꯔ ꯑꯃ ꯆꯪꯉꯒ ꯆꯦ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯤꯁꯜꯂꯝꯃꯤ ꯀꯣꯔꯠꯀꯤ ꯆꯦ ꯂꯧꯁꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯦ ꯄꯤꯔꯛꯏꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛꯅ ꯁꯥꯎꯔꯤꯕ ꯑꯗꯨ ꯅꯍꯥꯛ ꯕꯦꯕꯤ ꯀꯥꯅꯟꯒ ꯊꯦꯡꯅꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯁꯤꯗꯒꯤ ꯆꯦ ꯂꯧꯁꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯆꯦ ꯑꯗꯨ ꯂꯧꯁꯜꯍꯧꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕꯦꯕꯤ ꯀꯥꯅꯟ ꯍꯥꯏꯔꯤꯕ ꯂꯣꯌꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯔꯠꯀꯤ ꯍꯤꯌꯥꯔꯤꯡ ꯑꯁꯤ ꯍꯧꯅꯕ ꯇꯧꯔꯝꯃꯤ ꯀꯣꯔꯠꯀꯤ ꯕꯦꯟꯆ ꯀ꯭ꯂꯔꯛ ꯑꯗꯨꯅ ꯀꯦꯁ ꯑꯁꯤ CC 2943 ꯁꯪꯀꯔꯟ ꯁꯀꯨꯟꯇꯂꯥ ꯚꯔꯁꯦꯁ ꯁ꯭ꯇꯣꯟ ꯕ꯭ꯔꯗꯔꯁ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯀꯣꯔꯠꯀꯤ ꯖꯖ ꯑꯗꯨꯅ ꯂꯣꯌꯔ ꯄ꯭ꯔꯤꯇꯤꯗ ꯌꯨ ꯀꯦꯟ ꯄ꯭ꯔꯣꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣꯏꯟ ꯄ꯭ꯔꯤꯇꯤ ꯑꯁꯤꯁꯨ ꯊꯣꯛꯂꯛꯑꯒ ꯖꯖ ꯑꯗꯨꯗ ꯃꯥꯏ ꯂꯣꯔꯗ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠ ꯃꯤꯁꯇꯔ ꯑꯃꯗꯤ ꯃꯤꯁꯇ꯭ꯔꯦꯁ ꯁꯪꯀꯔꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯖꯔꯝꯕ ꯂꯝ ꯑꯃꯕꯨ ꯁ꯭ꯇꯣꯟꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤꯗ ꯕꯟꯙꯥꯟ ꯊꯝꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯒꯤ ꯂꯝꯁꯤꯡ ꯑꯁꯤꯗ ꯁ꯭ꯇꯣꯟ ꯕ꯭ꯔꯗꯔꯁꯤꯡ ꯑꯗꯨꯅ ꯑꯆꯧꯕ ꯕꯦꯁꯀꯨꯠꯀꯤ ꯐꯦꯛꯇꯔꯤ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯕꯟꯙꯥꯟ ꯊꯝꯕꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯁꯤꯅ ꯁꯤꯡꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯥꯎ ꯁ꯭ꯇꯣꯟ ꯕ꯭ꯔꯗꯔꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯁꯤꯒꯤ ꯂꯝꯁꯤꯡ ꯑꯁꯤ ꯄꯤꯊꯣꯛꯇꯕꯤꯗ ꯃꯈꯣꯏꯅ ꯑꯗꯨꯝ ꯄꯥꯏꯁꯟꯗꯨꯅ ꯂꯩꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨ ꯑꯃꯨꯛ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁ꯭ꯇꯣꯟ ꯕ꯭ꯔꯗꯔꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯑꯣꯟꯈꯠꯇꯨꯅ ꯆꯥꯔꯖ ꯇꯧꯔꯦ ꯖꯖ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯏꯚꯤꯗꯦꯟꯁꯀꯗꯤ ꯂꯩꯕ꯭ꯔꯥ ꯄ꯭ꯔꯤꯇꯤꯅ ꯀꯦꯁ ꯑꯁꯤꯕꯨ ꯊꯤꯒꯠꯂꯤꯕ ꯑꯣꯐꯤꯁꯔ ꯃꯤꯁꯇꯔ ꯗꯃꯣꯗꯔꯟ ꯃꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯃꯍꯥꯛꯄꯨ ꯀꯧꯈꯠꯆꯒꯦ ꯖꯖ ꯑꯗꯨꯅꯁꯨ ꯌꯥꯕꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯁꯤꯕꯨ ꯀꯧꯈꯠꯂꯝꯃꯤ ꯄ꯭ꯔꯤꯇꯤꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯗ ꯅꯍꯥꯛꯅ ꯀꯦꯁ ꯑꯁꯤꯒꯤ ꯑꯥꯏꯑꯣ ꯅꯠꯇ꯭ꯔꯥ ꯄꯨꯂꯤꯁ ꯑꯗꯨꯅꯁꯨ ꯃꯥꯅꯦ ꯃꯦꯗꯥꯝ ꯄ꯭ꯔꯤꯇꯤꯅ ꯅꯍꯥꯛꯄꯨ ꯅꯁꯥꯃꯛ ꯆꯠꯇꯨꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨꯕꯨ ꯌꯦꯡꯁꯜꯂꯨꯕ꯭ꯔꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅ ꯌꯦꯁ ꯃꯦꯗꯥꯝ ꯃꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛꯅꯤ ꯄ꯭ꯔꯤꯇꯤꯅ ꯑꯗꯨꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯗꯤ ꯎꯔꯩ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯁ꯭ꯇꯣꯟ ꯕ꯭ꯔꯗꯔꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯑꯁꯤ ꯑꯍꯟ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯨꯕꯤꯔꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯄ꯭ꯔꯤꯇꯤꯅ ꯐꯔꯦꯅꯦ ꯑꯗꯣ ꯑꯇꯣꯞꯄꯗꯤ ꯀꯔꯤ ꯀꯔꯤ ꯎꯔꯛꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅ ꯐꯦꯛꯇꯔꯤ ꯑꯗꯨ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯁꯀꯨꯠ ꯀꯌꯥ ꯑꯃꯁꯨ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯤꯇꯤꯅ ꯑꯣ ꯕꯤꯁꯀꯨꯠ ꯀꯌꯥ ꯑꯃ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕꯤꯁꯀꯨꯠꯁꯤꯡ ꯑꯗꯨ ꯕꯇꯔꯒꯤ ꯕꯤꯁꯀꯨꯠꯂꯥ ꯅꯠꯇ꯭ꯔꯒ ꯀꯣꯀꯣꯅꯠꯀꯤ ꯕꯤꯁꯀꯨꯠꯂꯥ ꯑꯁꯨꯝꯅ ꯍꯪꯕ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯣꯛꯅꯔꯛꯑꯝꯃꯤ ꯖꯖ ꯑꯗꯨꯅ ꯂꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯂꯥꯡꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯗ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯕ ꯋꯥꯍꯪ ꯍꯪꯖꯜꯂꯦ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯤꯇꯤꯅ ꯅꯠꯇꯦ ꯃꯥꯏ ꯂꯣꯔꯗ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛꯇ ꯋꯥꯍꯪ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯍꯥꯏꯔꯦ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨꯗ ꯆꯠꯂꯒ ꯌꯦꯡꯁꯜꯂꯨꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯁꯜꯂꯨꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯖꯤꯀꯦꯜ ꯗꯦꯃꯦꯖꯁꯤꯡꯒꯤ ꯏꯚꯤꯗꯦꯟꯁ ꯑꯃꯗꯤ ꯁ꯭ꯇꯣꯟ ꯕ꯭ꯔꯗꯔꯁꯤꯡꯒꯤ ꯃꯁꯥꯁꯤꯡ ꯑꯁꯤ ꯁꯣꯛꯑꯦ ꯍꯥꯏꯕꯒꯤ ꯗꯣꯛꯇꯔꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯀꯣꯔꯠꯇ ꯎꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯀꯣꯔꯠ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯎꯗ꯭ꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯐꯦꯛꯇꯔꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯦ ꯍꯥꯏꯕꯅꯤ ꯁ꯭ꯇꯣꯟ ꯕ꯭ꯔꯗꯔꯁꯤꯡ ꯑꯁꯤꯗ ꯑꯩ ꯋꯥꯍꯪ ꯈꯔꯗ ꯍꯪꯖꯒꯦ ꯃꯥꯏ ꯂꯣꯔꯗ ꯖꯖ ꯑꯗꯨꯅꯁꯨ ꯌꯥꯕꯗꯒꯤ ꯄ꯭ꯔꯤꯇꯤꯅ ꯁ꯭ꯇꯣꯟ ꯕ꯭ꯔꯗꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯍꯥꯛꯀꯤ ꯅꯈꯨꯠ ꯑꯗꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠ ꯄꯤꯈ꯭ꯔꯤꯕ ꯑꯗꯣ ꯄ꯭ꯔꯤꯇꯤꯅ ꯑꯩꯅ ꯍꯪꯉꯤꯕ ꯑꯁꯦ ꯅꯉꯣꯟꯗ ꯅꯠꯇꯦ ꯅꯅꯥꯎꯅꯨꯄꯥ ꯑꯁꯤꯗ ꯍꯪꯕꯅꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯑꯍꯟ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯐꯨꯔꯛꯄꯗꯒꯤ ꯁꯔꯨ ꯑꯁꯤ ꯃꯐꯝ 3 ꯊꯣꯛꯅ ꯇꯦꯛꯑꯦ ꯄ꯭ꯔꯤꯇꯤꯅ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯈꯨꯠ ꯑꯗꯨ ꯅꯪ ꯊꯥꯡꯒꯠꯄꯗꯤ ꯉꯝꯕ꯭ꯔꯥ ꯅꯨꯄꯥ ꯑꯗꯨꯅ ꯉꯝꯗꯦ ꯃꯦꯗꯥꯝ ꯄ꯭ꯔꯤꯇꯤꯅ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯈꯨꯠ ꯑꯗꯣ ꯅꯍꯥꯛ ꯑꯃꯨꯛꯇꯪꯗꯤ ꯊꯥꯡꯒꯠꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨ ꯁ꯭ꯇꯣꯟ ꯕ꯭ꯔꯗꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯅꯥꯕ ꯁꯥꯔꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯊꯥꯡꯒꯠꯄ ꯇꯥꯔꯒꯗꯤ ꯑꯩ ꯁꯤꯔꯅꯤ ꯄ꯭ꯔꯤꯇꯤꯅ ꯑꯗꯣ ꯅꯍꯥꯛꯀꯤ ꯅꯈꯨꯠ ꯑꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯀꯌꯥꯃꯨꯛꯇꯤ ꯊꯥꯡꯒꯠꯄ ꯉꯝꯈꯤꯅꯤ ꯁ꯭ꯇꯣꯟ ꯕ꯭ꯔꯗꯔꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯑꯁꯤꯃꯨꯛ ꯌꯧꯅ ꯊꯥꯡꯒꯠꯄ ꯉꯝꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯁꯣꯛꯑꯦ ꯍꯥꯏꯔꯝꯃꯤꯕ ꯃꯈꯨꯠ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯑꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯁ꯭ꯇꯣꯟ ꯕ꯭ꯔꯗꯔꯒꯤ ꯃꯌꯥꯝꯕ ꯑꯗꯨꯗꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯃꯔꯥꯏꯕ ꯑꯗꯨꯗ ꯁꯨꯔꯝꯃꯤ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯇꯤꯅ ꯃꯥꯏ ꯂꯣꯔꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤꯁꯨ ꯃꯨꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯁꯤ ꯈꯛꯇꯪꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯃꯥꯏ ꯂꯣꯔꯗ ꯖꯁ ꯑꯗꯨꯅ ꯕꯦꯕꯤ ꯀꯥꯅꯟ ꯅꯍꯥꯛ ꯄ꯭ꯔꯤꯇꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯥꯔꯒꯨꯃꯦꯟꯠ ꯇꯧꯅꯤꯡꯉꯤ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯦꯟ ꯑꯣꯏꯔꯤꯕ ꯕꯦꯕꯤ ꯀꯥꯅꯟ ꯍꯥꯏꯔꯤꯕ ꯂꯣꯌꯔ ꯑꯁꯤꯒꯤ ꯑꯦꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯕꯦꯕꯤ ꯀꯥꯅꯟꯅ ꯃꯥꯏ ꯂꯣꯔꯗ ꯑꯩꯅ ꯑꯥꯔꯒꯨꯃꯦꯟꯠ ꯇꯧꯅꯤꯡꯕꯁꯤꯡ ꯑꯗꯨꯗꯤ ꯆꯦꯗ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯣꯏꯅ ꯂꯣꯏꯅ ꯏꯗꯨꯅ ꯃꯥꯏ ꯂꯣꯔꯗ ꯑꯃꯗꯤ ꯑꯩꯒꯤ ꯑꯣꯄꯣꯖꯤꯡ ꯀꯥꯎꯟꯁꯤꯜꯗ ꯄꯤꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠꯒꯩꯗꯤ ꯄꯦꯖ ꯅꯝꯕꯔ 5ꯇ ꯌꯥꯎꯕꯅꯤ ꯃꯥꯏ ꯂꯣꯔꯗ ꯖꯁ ꯑꯗꯨꯅꯁꯨ ꯆꯦꯁꯤꯡ ꯑꯗꯨ ꯐꯥꯛꯑꯒ ꯄꯦꯖ ꯅꯝꯕꯔ 5 ꯑꯗꯨ ꯌꯦꯡꯉꯒ ꯕꯦꯕꯤ ꯀꯥꯅꯟꯗ ꯏꯟꯇꯔꯦꯁꯇꯤꯡ ꯄꯣꯏꯟꯠ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤꯅꯗꯤ ꯌꯥꯔꯣꯏ ꯅꯍꯥꯛ ꯑꯇꯣꯞꯄ ꯄꯣꯏꯟꯠꯁꯤꯡꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯕꯦꯕꯤ ꯀꯥꯅꯟꯅ ꯃꯥꯏ ꯂꯣꯔꯗ ꯄꯦꯖ ꯅꯝꯕꯔ 7ꯗ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯑꯗꯨꯕꯨ ꯕꯦꯕꯤ ꯀꯥꯅꯟꯒꯤ ꯑꯣꯄꯣꯖꯤꯡ ꯀꯥꯎꯟꯁꯤꯜ ꯑꯣꯏꯔꯤꯕ ꯄ꯭ꯔꯤꯇꯤꯅ ꯖꯁ ꯑꯗꯨꯗ ꯃꯥꯏ ꯂꯣꯔꯗ ꯑꯗꯨꯕꯨ ꯆꯦꯁꯤꯡ ꯑꯁꯤꯗ ꯏꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯖꯁ ꯑꯗꯨꯅ ꯅꯪꯒꯤ ꯑꯥꯔꯒꯨꯃꯦꯟꯠ ꯂꯣꯏꯒꯔꯦ ꯄ꯭ꯔꯤꯇꯤ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯃꯇꯝ ꯅꯠꯇꯦ ꯕꯦꯕꯤ ꯀꯥꯅꯟꯒꯤ ꯑꯥꯔꯒꯨꯃꯦꯟꯠ ꯑꯁꯤ ꯂꯣꯏꯈꯤꯁꯅꯨ ꯑꯗꯨꯒ ꯕꯦꯕꯤ ꯀꯥꯅꯟꯗ ꯅꯍꯥꯛꯀꯤ ꯑꯇꯣꯞꯄ ꯄꯣꯏꯟꯠꯁꯤꯡꯗꯤ ꯍꯥꯏꯅꯤꯡꯉꯤꯕ꯭ꯔꯥ ꯕꯦꯕꯤ ꯀꯥꯅꯟꯅ ꯄꯣꯏꯟꯠ ꯑꯍꯦꯟꯕꯗꯤ ꯂꯩꯇ꯭ꯔꯦ ꯃꯥꯏ ꯂꯣꯔꯗ ꯑꯩꯅ ꯄꯤꯖꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯐꯦꯛ ꯑꯦꯟ ꯏꯚꯤꯗꯦꯟꯁ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ
my lorna pointing adu fazana yengbiraba matungda aigi waduna leiriba clientsing asigi asumba wayal adu my lorna pibiro just aduna case asigi resolution asi asumna tare Mr. amadi Mistress Sankaran nakhoi na Stone Brother singi biscuit ki factory adu thugairuba amadi Stone Brother masimanau singbu hard ke tawrubagi damakta accused na remand tawrupagi matungina hauji nakhoi gi leiriba chahi asida aina nakhoi ni bu Peldagi thoknabagidamata Stone Brother gi masiminau singda nakhoi ni na lakh ama fine oina thigedabuni Preethi na just gi wadu thasalaga my lord ji sida iriba point sing asi chanaba yaba amata nate aduga evidence so amata su piselakte aduga kamai taroga my lord na rai asi tabirino he haige tobaga just aduna nangna hainingi ba si aina tariba rai asi lalesira dangi segonda court asi matau karamna chalaigane haiba si take haribra aduga Preethi na haiba wasing asi amata tadavida court ki session asi loisilami ata asidagi choikona khamanga memadudi court asi Just asi lawyer baby Kannan ga team oi haiba asi just asi su corrupted oi haiba asi aikoina mata asidagi mayek singna khange case asi ahanani duna chumna lanba du da ahanani du di yamna thawai nungaramde aduga Stone Brother gi masimnau sing du di case asi ngambana yamna haraurammi maramaduna baby Kannan da case asi bu ngambagi damakta party tawraga harauwa phongtok si harami mi sing asi thonakhraba matungda baby Kannan na Preethi de yamna usitana nangsu thangkalone na khutka do ayona thangkalone nangna khaliba sibu karino college matamdagini nangna engonda sum argument tawduna laiba se nangna pamiba si case ka se nangna ngamaga mayamnaga nangi damakta khubak pubadro nangna pamiba se Preethi na baby Kannan nangna mafam asida tawriba mayam sing ase oi tapadaba ngaktani hangda thona lerebadi aiga niyom chumna thengnawni nongmadi court asiso ahongba amadi lakhini matam aduda nahak aiga thengnanaba ngayu baby Kannan yamna usitana masi aigi mafamni masi aigi court ni mafam asida ahongba karimata laoi laimak laktuna su mafam asigi court asigi sanariba asidi honganba ngamoi masigi matungda mapa masa makhoi ni du haujigi court aduda laami haibadi Sabelwell court adudani mafam asida Karuppu hariba lai adugi murti amadi nupi mana morok surga lerambadu uba matamda Sukumaran adu mahaki mamangda ukhiba Karuppu hariba lai adu ningsingami asumna Sukumaran na mangduna lerenge matam asida mafam asigi pandit adu tholami Sukumaran na pandit ji masigi lai asi kari laino pandit ji duna masigi lai ase yamna shakti leiba laini angonda lairaba ina khunba jati dharma amata khaide hak asidi miyam pumbagi mapuni court na bichar tawungamdaba wayal phawba sigi lai asina khudakta tawribani aikoina leiriba mafam asigi nakpi senbiba mapuni mahakti adomna karigumba thamoi sengna morok suduna ishorgi murti sida khuramaga adomna pamiba du ningba taragadi soidana fangani lai asigi maming Vettai Karuppu asumna haibaga film asigi maming Karuppu hariba si screen asida khoida chongthoktuno ohale asigi next scene da khoida court ki hearing ado mu ohali baby Kannan na mahaki mi duda kari marangino nahakna asigi return of property gi case asibo khoina paina baiduna purga laiba se makhoi gi team gi lawyer nupa aduna su baby sir khoida hantokadriba sana se yamna yami 45 sovereign ni mahak asi khoi gi state dagi sunate aduga mafam asida chanariba si mahakti karimata khangba nate sar su khanduni ngune khoina hearing khudingi makhoida Palising tara lauba taragadi asumna haibadagidi baby Kannan adu yamna afaba saduna Sukumaranda khutga lona duna khurumami Mestagi Sukumaran hoigi sanarupa sing adu hantoknabagi damakta case thorami baby Kannan na my lord aigi client sing asigi sanarupa sing adu ranba singna huran bikre asumna hairingai matam asida clerk aduna police station dagi police amata lakte my lord police amata laktabadagi just aduna case asi mathangi thada pass tawkhre haraklami baby Kannan na yamna afaba muksharga just aduda lordship amukte engbiu aigi client ase yamna anni maramaduna date adu khajitang naksanmi biagadra adu oiba taragadi ahna sigi onadi khara fagadawa mali Sukumaran na sir aidi karimata tawde aigi sanupi sini nari base adubu baby Kannan na Sukumaran da nahak tumina layu haiduna sign tormi just aduna Sukumaran gi case asi khara naksalaga mathangi tha natabi hantaki thagi 21st June na sidoina torni haraklami asumna baby Kannan na Sukumaran gi mapa masa makhoi ni sida just asiga manaraga yamna faba sajalami baby Kannan na makhoi mateng pangbiba si uba sida mapa masa sisu baby Kannan da thajarami court ki hearing asi lorba matungda makhoi asi court ki manakta leiba hotel aduda biryani saduna lem baby Kannan gi lawyer sing adudi biryani tap tagai sathoami aduga makhoigi mayumda pubagi su pek tohlu harami adubu mapa masa makhoi ni sidi dosa oina saduna lem aduga sariba mayam sing sigi paisa asina mapa masa ani sidoina pihelami aduga mata asida lawyer khara amuk tholaga baby Kannan hoida
karino baby sir sarna asigum hotel na sida chaduna lemmiba sibu sir di 5-star hotel doina chagadabani baby kananna aigi client singa chaminarbanida aduga thoklaiba lawyer duna sukumaran da onsanduna nakhoi daw yamna yarabani sir baby kanan nga thengnaba se mahakti court asigi oina khwaidigi afaba lawyer ni biscuit factory case adugi matangda sarna tawkhibado sarna case adu ngamkhiba do ai sarbu salute tawi haramaga mafam asidagi thokirami asumna baby kanan si afawa lawyer amane haiba du mapa macha ani sigi wakana sida thajaduna laikirami adu asengmagidi haujiki mi sing adu baby kanan noina paisa pirga thadoibani aramdi makhoi sing asibu miyam sing asida afaba lawyer ama oina uhannaba makhoina sillibani sukumaran na lawyer nupi duda madam aikhoidadi madam na thaba pumba si loina loire haikibadaine ado karigino ngasi police station dagi police amata laktriba se lawyer nupi duna aikhoi thabak singdi loina loikrabani ngarang police station da satuna police sing adusu laknaba haramabani asumna haibaga haujigi lawyer nupi duna police station da satlaga constable adu da paisa piraga aikhoina hairakti fawa nahak court lakpa yaroi harami aduga nupi duna binu da onsalaga binu nahak ngasigi fee transfer tawrabra aikhoida binu nasu tawdri harami lawyer nupi duna adudi haujik aikhoge fee do transfer tawrodana asumna binu na lawyer sing adugi fee oina lupa lising tara amasu gpa dagi kakhram surkumaran na sir police station da su aikhogi mangkhiba sana adu suna fangde hudo amaga lik amaga walai aduga court su haujik aikhogi case asi matam yaithaduna leire ai yamna pakhale bebina madugi wado aikhoida hana haidriba adu karigino aduga lawyer nupi duda station da call taw haiduna tohalami aduga binu hoida nakhoi matam kaidawnungda police pu thajaba thamgun hona si olaba matungda makhoigi constable aduda nakhoigi police inspector du pahalu hairami adubu police constable aduna makhoigi hana leramba inspector du di satkhre anouba inspector nupi ma lai hairami bebina adudi nakhoigi inspector madam adu pahalu hairami phone asi parakpaga bebina madam ai 7 well court ki lawyer amani aina phone tawjarei si sana mangkhiba dugi case adugi matangdani ado karino madam na mangkhiba sana na 60 sovereign oiraga 45 sovereign khangtang pire hairiba sibo inspector nupi duna FIR da aina loina ikrabani nang na hujie mu wanga ngai ba si karino bebina madam aina FIR gi report adu yengabani sana 15 sovereign amadi wale haiduna irabani inspector nupi du saugalaga nabu kanano nang kari oribage nang na haining nganging ba leiba taraga su aigi nakta law adugo idu sanasi asumna mapa macha sigi mama sida baby kanan da cherakpa sidadi baby kanan sidi ego hard oirami mahak mapa macha makoi ni gi mama sida ikairami mistigi baby kanan na inspector nupi si para amata mage haiduna khankirami aduga makoi gi team mama oiriba mahaki supporter gori adu kadai da laikra haiduna mahaki team dangami asumna haibaga gori si back thoduna lakpa se khoina u fangli mistigi gori na mathang mathang pau pina khiduna mi khanaduna leramba cricket sanaramba okto thoramba delivery chatpa mi sing asi loina lawyer gi dress session duna lami aduga hauji Gorina poraiba saba lawyer mayam singadu police station adugi mamangda police inspector dugi mayokta protest tawduna lem mafam asida lawyer kyama leiba sida inspector nupi duna tholaga kaino na koi myamna toriba se rule gi matungina media dadi wangang badi adawani media person amana mu rule gi matungina micham dagi sel chaba siju illegal ni aduga somdana haujiki police inspector nupi dugi banner kyama namduna mahak asi corruption gi queen ni haiduna mafam khudingi saithokuna thelami reporter amana mu police officer nupi duda madam na corruption tawai damakta silver icon award phangbiba si kari fawibage asumna tarokpadagidi police inspector nupi si yamna saromi asigi matungda station manung aduda police inspector nupi dugi manakta baby kanan su phamduna lem police officer nupi duna sarna pamiba si karino baby kanan na mangkhiba sanana 60 sovereign ni aduga pirakpana 45 sovereign khaktani police officer duna sir mangkhiba sana do huran banani huran khiba do FIR da huran ba sing adudagi phagat khiba sana adu 45 sovereign ni haiduna ikibra adudi baby kanan na madam na khangdaba ma leire mafam asida leiriba police sing ase ai gi mi ngaktani FIR da oita pataba isan ba sidi aina tambi khiba ngaktani sumna harakpadagi di inspector nupi dusu karimatu pai leramde ata asidagi su ekhoina gyan taba ngame madudi police inspector nupi sina sana khara wal haiba du loksalo haiba si police nupi duna na ki pot phangabani na hujikti lemna hanbi khro baby kanan na aisu lemna han khrage adugu mapanda irang hauriba aikhogi lawyer sing asisu nungaina han kinabagi damakta madam na phone pay da makhoigi paisa oinabagi damakta paisa khaitang kapiro yengo akhoigi lawyer sing asi hujik control tawba amata ngamdre akhoina makata na dum irang asi hauduna leiba taragadi madam na matha sani odigi constable adu da mu police inspector nupi duna paisa kharasu puthoro haiduna muk thajan khrem hujikti baby kanan gi plan asida police inspector nupi si karimata tawungamamde mafam asidagi makhoigi lawyer mayam sing asi amukta purga chapi khro haiduna baby kanan da khormami aduga baby kanan adu mafam asidagi sana
ꯇꯥꯔꯕꯗꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯒ ꯊꯣꯛꯑꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯦꯗꯥꯝꯅ ꯗꯔꯀꯥꯔ ꯇꯥꯕ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯀꯥꯔꯗ ꯑꯗꯣ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯗꯒꯤ ꯂꯧꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯔꯛꯑꯒ ꯃꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯗꯨꯗ ꯕꯦꯕꯤ ꯀꯥꯅꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯥꯎꯕ ꯂꯣꯌꯔꯅꯤ ꯍꯥꯏꯗꯨꯅ ꯀꯥꯔꯗ ꯑꯗꯨ ꯄꯤꯁꯜꯂꯝꯃꯤ ꯎꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯥꯎꯅ ꯃꯈꯣꯏꯒꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯗ ꯌꯦꯡꯉꯝꯃꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯁꯤ ꯁꯥꯎꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯕꯦꯕꯤ ꯀꯥꯅꯟꯒꯤ ꯀꯥꯔꯗ ꯑꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯟꯈꯤꯔꯝꯃꯤ ꯕꯦꯕꯤ ꯀꯥꯅꯟꯅ ꯊꯣꯛꯂꯛꯑꯕ ꯃꯇꯝꯗꯗꯤ ꯁꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯀꯨꯃꯔꯟꯗ ꯕꯦꯕꯤ ꯀꯥꯅꯟꯅ ꯁꯔ ꯃꯥꯡꯈꯤꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯁꯅꯥꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯅꯨꯄꯤ ꯑꯁꯤꯗ ꯀꯃꯤꯁꯅꯔꯅ ꯀꯣꯜ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯀꯤꯕꯗ ꯂꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯅꯨꯄꯤꯗꯨꯅ ꯋꯥꯁꯤꯡ ꯑꯁꯤ ꯆꯥꯎꯊꯣꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯁꯅꯥꯁꯤꯡ ꯃꯥꯡꯉꯤꯕ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩ ꯄꯩꯁꯥ ꯑꯁꯤꯗꯤ ꯂꯧꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯒꯤ ꯈꯜꯂꯒ ꯄꯩꯁꯥ ꯑꯁꯤ ꯂꯧꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯅꯍꯥꯛꯀꯤ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁꯇꯒꯤ ꯂꯧꯔꯛꯄ ꯄꯩꯁꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯍꯥꯛꯅ ꯑꯐꯕ ꯁꯥꯗꯨꯅ ꯁꯨꯀꯨꯃꯔꯟꯗ ꯑꯃꯨꯛ ꯄꯤꯔꯝꯃꯤ ꯁꯤꯗꯒꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯄꯥꯟꯗ ꯑꯁꯥꯕ ꯂꯣꯌꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯅꯨꯄꯤꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯕꯤ ꯀꯥꯅꯟꯅ ꯊꯣꯛꯂꯛꯄꯒ ꯅꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯦꯞꯄꯨ ꯑꯗꯨꯒ ꯂꯣꯌꯔ ꯅꯨꯄꯤꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯕꯤꯅꯨꯒꯤ ꯑꯋꯥꯕ ꯑꯁꯤ ꯎꯔꯒ ꯅꯈꯣꯏꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯇꯨꯅ ꯂꯥꯛꯄꯤꯔꯤꯕ ꯑꯁꯦ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯈꯤꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯣꯌꯔ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯕꯦꯕꯤ ꯀꯥꯅꯟꯅ ꯑꯃꯨꯛ ꯁꯥꯏ ꯁꯨꯀꯨꯃꯔꯟꯗ ꯄꯤꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯂꯥꯛꯏꯕ ꯂꯣꯌꯔꯁꯤꯡ ꯑꯁꯤꯗ ꯌꯦꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯝꯃꯤ ꯁꯨꯀꯨꯃꯔꯟꯁꯨ ꯕꯦꯕꯤ ꯀꯥꯅꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗꯤ ꯌꯥꯔꯝꯃꯤ ꯕꯦꯕꯤ ꯀꯥꯅꯟꯅ ꯁꯨꯀꯨꯃꯔꯟꯗ ꯁꯔ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯤ ꯅꯍꯥꯛꯀꯤꯗꯤ ꯑꯐꯕ ꯊꯕꯛ ꯉꯥꯛꯇ ꯂꯥꯛꯀꯅꯤ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯍꯩꯕ ꯑꯁꯤꯕꯨ ꯏꯁꯣꯔꯅ ꯃꯊꯛꯇꯒꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯕꯦꯕꯤ ꯀꯥꯅꯟ ꯑꯁꯤꯅ ꯌꯥꯝꯅ ꯑꯐꯕ ꯁꯥꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯁꯤꯗ ꯆꯂꯥꯛ ꯇꯧꯔꯒ ꯁꯅꯥ ꯑꯃꯗꯤ ꯄꯩꯁꯥ ꯐꯥꯎ ꯌꯥꯎꯅ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥ ꯑꯁꯤꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯕꯅꯤꯅ ꯕꯦꯕꯤ ꯀꯥꯅꯟ ꯑꯁꯤꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯃꯒ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯨꯀꯨꯃꯔꯟꯒꯤ ꯀꯦꯁ ꯑꯗꯨ ꯑꯃꯨꯛ ꯍꯤꯌꯥꯔꯤꯡ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯗꯨ ꯑꯃꯨꯛ ꯄꯨꯂꯤꯁꯇꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯇꯕꯗꯒꯤ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯗꯨ ꯑꯃꯨꯛ ꯃꯊꯪꯒꯤ ꯊꯥꯗ ꯑꯃꯨꯛ ꯍꯤꯌꯥꯔꯤꯡ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯄꯥꯁ ꯇꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯍꯣꯇꯦꯜꯗ ꯁꯨꯝ ꯂꯩꯊꯔꯛꯄꯅ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯂꯣꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯁꯔꯖꯔꯤ ꯇꯧꯕꯗꯤ ꯆꯠꯇꯕꯅꯤꯅ ꯃꯍꯥꯛꯀꯤ ꯒꯨꯂꯤ ꯑꯗꯨ ꯆꯥꯗꯨꯅ ꯃꯁꯥꯗꯨꯕꯨ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯀꯨꯃꯔꯟꯗꯤ ꯇꯤꯚꯤ ꯑꯗꯨꯗ ꯁꯅꯥꯒꯤ ꯃꯃꯜ ꯑꯁꯤ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯔꯖꯔꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯁꯅꯥ ꯑꯗꯨꯕꯨ ꯂꯨꯄꯥ ꯀꯌꯥ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯑꯪꯀ ꯍꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅꯁꯨꯅꯤ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗ ꯁꯅꯥꯒꯤ ꯃꯃꯜ ꯍꯪꯉꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁꯅꯥꯒꯤ ꯃꯃꯜ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯂꯣꯏꯈ꯭ꯔꯅꯤ ꯍꯥꯏꯔꯛꯏꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯁꯨꯀꯨꯃꯔꯟꯅ ꯃꯆꯥꯅꯨꯄꯤꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯅꯥꯒꯤ ꯃꯃꯜ ꯑꯁꯤ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯍꯟꯕꯒꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯀꯣꯔꯠꯀꯤ ꯍꯤꯌꯥꯔꯤꯡꯗ ꯑꯃꯨꯛ ꯕꯤꯅꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯇꯣꯞꯄ ꯑꯍꯟ ꯅꯨꯄꯤ ꯑꯃꯁꯨ ꯀꯦꯁ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯃꯤ ꯑꯍꯟ ꯅꯨꯄꯤ ꯑꯗꯨ ꯐꯝꯐꯝ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯅ ꯑꯍꯟ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯝꯍꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯀꯣꯔꯠꯀꯤ ꯁ꯭ꯇꯤꯌꯔꯁꯤꯗ ꯃꯤ ꯀꯥꯕ ꯃꯇꯝꯗꯁꯨ ꯑꯃꯨꯛꯇꯪꯗ ꯄꯨꯂꯞ ꯀꯥꯍꯜꯂꯝꯗꯦ ꯃꯔꯝꯗꯤ ꯀꯣꯔꯠ ꯑꯁꯤ ꯁꯦꯝꯖꯤꯜꯂꯛꯇꯕ ꯀꯨꯏꯕꯅ ꯁ꯭ꯇꯤꯌꯔ ꯑꯁꯤꯗ ꯃꯤ 10ꯗꯒꯤ ꯍꯦꯟꯅ ꯀꯥꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯤꯌꯔ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯒꯗꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯥ ꯌꯦꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯕꯤꯅꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯦꯕꯤꯅ ꯖꯁ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯁ ꯑꯁꯤꯒꯤ ꯀꯥ ꯑꯁꯤꯒꯤ ꯁꯤꯂꯤꯡ ꯑꯁꯤꯁꯨ ꯃꯆꯦꯠ ꯑꯃ ꯅꯤꯡꯈꯥꯏꯔꯒ ꯀꯦꯜꯂꯛꯑꯝꯃꯤ ꯃꯇꯥ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯀꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯁꯤꯗꯒꯤ ꯀꯣꯔꯠꯀꯤ ꯍꯤꯌꯥꯔꯤꯡ ꯆꯠꯄ ꯈꯨꯗꯤꯡꯃꯛꯇ ꯕꯤꯔꯌꯥꯅꯤ ꯆꯥꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯕꯤꯅꯨ ꯍꯣꯏꯅ ꯂꯣꯏꯅ ꯄꯩꯁꯥ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯕꯤꯅꯨꯅ ꯂꯣꯌꯔꯁꯤꯡ ꯑꯁꯤꯅ ꯕꯤꯔꯌꯥꯅꯤ ꯆꯥꯕꯒꯤ ꯄꯩꯁꯥ ꯑꯁꯤ ꯕꯤꯅꯨꯅ ꯖꯤꯄꯦꯗ ꯀꯥꯞꯄꯗ ꯑꯃꯨꯛꯃꯨꯛ ꯆꯥꯕ ꯃꯇꯝꯗ ꯂꯨꯄꯥ 4,200 ꯇꯥꯏ ꯍꯥꯏꯕ ꯑꯁꯤ ꯌꯦꯡꯉꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯖꯨꯕꯤ ꯃꯍꯤ ꯊꯛꯄꯅꯆꯤꯡꯕ ꯑꯇꯣꯞꯄ ꯆꯨꯔꯨꯞ ꯊꯛꯄꯅꯆꯤꯡꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯖꯤꯄꯦꯗ ꯀꯥꯞꯄꯝꯃꯤ ꯑꯗꯨꯒ ꯕꯤꯅꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯔꯛꯄ ꯃꯇꯝꯗ ꯆꯪꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯔꯤꯁꯤꯞꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯑꯃꯨꯛ ꯀꯣꯔꯠꯇ ꯆꯥ ꯌꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯕꯤꯅꯨꯗ ꯃꯈꯣꯏꯒꯤ ꯀꯣꯔꯠ ꯑꯁꯤ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯅꯤꯡꯈꯥꯏꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯁꯤꯁꯇꯦꯝ ꯑꯁꯤꯁꯨ ꯑꯦꯅꯤ ꯇꯥꯏꯝꯗ ꯍꯦꯛꯇ ꯄꯣꯈꯥꯏꯔꯛꯄ ꯌꯥꯏ ꯑꯁꯨꯝꯅ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯅ ꯂꯩꯊꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯕꯤꯅꯨ ꯑꯁꯤ ꯑꯣꯕ ꯍꯧꯔꯛꯑꯝꯃꯤ ꯃꯇꯥ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯗꯣꯛꯇꯔꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯕꯤꯅꯨꯅ ꯑꯣꯕ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯣꯛꯆꯟꯕ ꯍꯧꯔꯛꯑꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯒ ꯏ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯊꯤꯔꯦ ꯍꯥꯏꯕ ꯑꯗꯨ ꯗꯣꯛꯇꯔꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯔꯤꯕ ꯑꯁꯤꯗꯤ ꯏ ꯌꯥꯎꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯕꯤꯅꯨꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯁꯣꯛꯆꯜꯂꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯎꯄꯥꯏꯗꯤ ꯂꯩꯖꯗ ꯃꯈꯣꯏꯒꯤ ꯁꯅꯥ ꯑꯗꯨꯕꯨ ꯀꯣꯔꯠꯇꯒꯤ ꯄꯤꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯑꯁꯤꯅ ꯀꯣꯔꯠꯇ ꯂꯥꯛꯄ ꯃꯇꯝꯗ ꯕꯦꯕꯤ ꯀꯥꯅꯟꯗ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝꯗꯗꯤ ꯕꯦꯕꯤ ꯀꯥꯅꯟ ꯑꯁꯤꯗꯤ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯀꯦꯁ ꯄꯥꯏꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯗꯨ ꯐꯥꯎꯕ ꯐꯖꯅ ꯌꯦꯡꯕꯤꯔꯝꯗꯦ ꯑꯗꯨꯒ ꯕꯦꯕꯤ ꯀꯥꯅꯟꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔꯗꯨꯗꯒꯤ ꯄꯩꯁꯥ ꯀꯌꯥ ꯑꯃꯁꯨ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯣꯔꯠꯀꯤ ꯖꯁ ꯑꯁꯤꯁꯨ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕꯦꯕꯤ ꯀꯥꯅꯟ ꯑꯃꯗꯤ ꯀꯣꯔꯠꯀꯤ ꯖꯁ ꯃꯈꯣꯏ ꯑꯅꯤ ꯁꯤ ꯃꯥꯟꯅꯔꯒ ꯀꯣꯔꯠ ꯑꯁꯤꯗ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯃꯃꯥꯡꯗꯒꯤꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯃꯗꯨꯗꯤ ꯕꯦꯕꯤ ꯀꯥꯅꯟ ꯑꯃꯗꯤ ꯀꯣꯔꯠꯀꯤ ꯖꯁ ꯃꯈꯣꯏ ꯑꯅꯤ ꯁꯤ ꯂꯣꯏꯅ ꯀꯔꯞꯇꯦꯠ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕ ꯑꯗꯨ
ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏꯅꯤꯒꯤ ꯀꯦꯁ ꯑꯁꯤꯕꯨ ꯑꯗꯨꯝ ꯄꯥꯁ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯦꯁ ꯊꯦꯡꯅꯔꯛꯏꯕ ꯑꯁꯤ ꯊꯥ 4 ꯑꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏꯅꯤꯁꯤ ꯃꯈꯣꯏꯒꯤ ꯁꯅꯥ ꯑꯗꯨ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯊꯥꯖꯕ ꯋꯥꯠꯁꯜꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯑꯀꯣꯟꯕꯗꯗꯤ ꯀꯣꯔꯠ ꯑꯁꯤꯗ ꯀꯦꯁ ꯊꯦꯡꯅꯕ ꯂꯥꯛꯄ ꯍꯅꯨꯕꯤ ꯑꯗꯨꯗ ꯕꯤꯅꯨꯅ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯐꯝꯍꯜꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯕꯤꯅꯨꯁꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯄ ꯑꯃꯗꯤ ꯀꯣꯔꯠ ꯑꯁꯤꯗ ꯊꯥꯖꯕ ꯃꯥꯡꯉꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯃꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯐꯝꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯃꯄꯥꯁꯤꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯀꯣꯔꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯐꯪꯒꯗꯕꯅꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯩꯈꯣꯏꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯀꯥꯏꯊꯣꯛꯑꯒ ꯅꯍꯥꯛꯀꯤ ꯗꯣꯛꯇꯔꯗ ꯂꯥꯌꯦꯡꯕ ꯆꯠꯂꯗꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯗꯕꯅꯤ ꯑꯗꯣ ꯁꯅꯥꯒꯤ ꯃꯃꯜ ꯑꯗꯨ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯨ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯐꯖꯅ ꯇꯥꯔꯝꯗꯦ ꯃꯄꯥꯗꯨꯅ ꯑꯃꯨꯛ ꯁꯅꯥꯒꯤ ꯃꯃꯜ ꯑꯗꯨ ꯌꯦꯡꯉꯨ ꯍꯥꯏꯔꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯤ ꯕꯤꯅꯨꯅ ꯁꯥꯎꯒꯠꯂꯛꯑꯒ ꯕꯕꯥ ꯌꯥꯔꯦ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯀꯔꯤꯒꯤ ꯁꯅꯥꯒꯤ ꯃꯃꯜ ꯌꯦꯡꯒꯗ꯭ꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯀꯣꯔꯠ ꯑꯁꯤꯗꯒꯤ ꯁꯅꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯉꯔꯣꯏ ꯕꯕꯥ ꯅꯪ ꯍꯧꯖꯤꯛꯐꯥꯎꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯃꯈꯣꯏꯁꯤꯡꯅ ꯏꯄꯥ ꯏꯆꯥꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯃꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯑꯗꯨꯕꯨ ꯍꯟꯗꯣꯛꯄ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯇꯦꯡꯅ ꯂꯧꯊꯣꯛꯄ ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯁꯤ ꯌꯦꯡꯉꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯆꯨꯔꯨꯞ ꯊꯛꯄ ꯕꯤꯔꯌꯥꯅꯤ ꯆꯥꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯔꯒ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯁꯦ ꯖꯤꯄꯦ ꯑꯣꯏꯅ ꯎꯔꯤꯕꯅꯤ ꯌꯦꯡꯉꯨ ꯕꯕꯥ ꯔꯤꯁꯤꯞ ꯑꯁꯤ ꯌꯦꯡꯉꯨ ꯕꯤꯔꯌꯥꯅꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯤꯒꯔꯦꯠ ꯕꯦꯔꯤ ꯑꯩ ꯆꯦ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯄꯥꯅꯕꯗ ꯉꯝꯗ꯭ꯔꯦ ꯕꯕꯥ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯊꯥꯖꯗ꯭ꯔꯦ ꯕꯕꯥ ꯌꯨꯝꯗ ꯍꯜꯂꯁꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯑꯗꯨ ꯐꯪꯉꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯕꯤꯅꯨ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯛꯑꯝꯃꯤ ꯃꯄꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯤꯕ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯀꯣꯔꯠ ꯑꯗꯣ ꯑꯩ ꯏꯊꯟꯗ ꯆꯠꯂꯒꯦ ꯅꯍꯥꯛ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ ꯁꯅꯥ ꯑꯗꯣ ꯕꯕꯥꯅ ꯁꯣꯏꯗꯅ ꯄꯨꯔꯛꯑꯗꯧꯕꯅꯤ ꯕꯕꯥꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯤꯕ ꯑꯁꯤꯅꯤ ꯁꯅꯥ ꯑꯗꯨ ꯄꯨꯔꯛꯄꯒ ꯏꯆꯥꯒꯤ ꯂꯥꯌꯦꯡꯕ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯗꯧꯕꯅꯤ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯄꯣꯊꯥꯔꯣ ꯏꯆꯥꯅꯨꯄꯤ ꯅꯍꯥꯛ ꯋꯥꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯀꯨꯃꯥꯔꯟ ꯑꯗꯨ ꯍꯤꯞꯇꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤꯗꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ ꯑꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯟꯇꯣꯛꯄꯒꯤ ꯍꯤꯌꯥꯔꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯤ ꯀꯥꯅꯟꯅ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯕꯃꯤꯠ ꯇꯧꯁꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯖꯁ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯂꯤꯁꯇꯒꯤꯁꯨ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨ ꯀꯣꯔꯠ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯖꯁ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯅꯍꯥꯟꯒꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯅꯍꯥꯛꯄꯨ ꯄꯨꯂꯤꯁ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯀꯥꯎꯔꯕ꯭ꯔꯣ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅꯁꯨ ꯑꯇꯣꯞꯄ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯦꯁ ꯑꯃ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯨꯕꯒꯤꯅꯦ ꯍꯥꯏꯔꯝꯃꯤ ꯖꯁ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯁꯔꯂꯣꯛ ꯍꯣꯝꯁꯂꯣ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯎꯕ ꯀꯦꯁꯅꯣ ꯅꯍꯥꯛꯅ ꯌꯦꯡꯁꯜꯂꯨꯔꯤꯕ ꯑꯗꯨꯕꯣ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯁꯤꯁꯨ ꯂꯥꯛꯑꯕꯅꯤꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯁꯨꯔꯀꯨꯃꯥꯔꯟꯗ ꯁꯤꯟꯅꯔꯨꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯖꯁ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯁꯅꯥꯁꯤꯡ ꯑꯁꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯁꯨꯀꯨꯃꯥꯔꯟꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯌꯦꯡꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯆꯦ ꯑꯁꯤ ꯍꯦꯛ ꯁꯥꯏꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯁ ꯑꯁꯤꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕꯤꯗ ꯉꯁꯤꯒꯤꯗꯤ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯩꯔꯦ ꯀꯣꯔꯠꯀꯤ ꯍꯤꯌꯥꯔꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯁꯨꯔꯀꯨꯃꯥꯔꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯝꯖꯔꯝꯕ ꯑꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯁ ꯑꯗꯨꯗ ꯑꯩꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯄꯤꯔꯝꯃꯣ ꯁꯥꯔꯅ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯑꯩꯒꯤ ꯁꯅꯥ ꯑꯗꯨ ꯍꯥꯟꯅ ꯄꯤꯊꯣꯛꯄꯤꯔꯝꯃꯣ ꯑꯗꯨꯒ ꯁꯥꯔꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄꯤꯔꯣ ꯑꯩꯅ ꯀꯣꯔꯠ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯦ ꯑꯩꯒꯤ ꯁꯅꯥ ꯑꯁꯤꯗꯕꯨ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥ 4 ꯁꯨꯔꯕꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯦꯁ ꯊꯦꯡꯅꯔꯛꯏꯕ ꯑꯁꯦ ꯑꯗꯨꯒ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯑꯁꯤꯐꯥꯎ ꯄꯤꯊꯣꯛꯑꯝꯗꯕꯤꯗ ꯅꯍꯥꯛꯅ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏ ꯇꯧꯔꯤꯕ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯝꯃꯤꯕꯅꯤ ꯉꯁꯤꯗꯤ ꯁꯅꯥ ꯄꯨꯔꯛꯇꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯂꯥꯌꯦꯡꯉꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯁꯥꯔ ꯑꯩꯒꯤ ꯁꯅꯥ ꯑꯗꯨ ꯄꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ ꯁꯨꯀꯨꯃꯥꯔꯟꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯖꯁ ꯑꯁꯤꯅ ꯕꯦꯕꯤ ꯀꯥꯅꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯆꯦꯝꯕꯔꯗ ꯀꯧꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟ ꯑꯁꯤꯗꯅ ꯁꯨꯀꯨꯃꯥꯔꯟꯗ ꯂꯣꯌꯔ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯕꯦꯕꯤ ꯀꯥꯅꯟꯒꯤ ꯀ꯭ꯂꯥꯏꯟ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯝꯅ ꯖꯁ ꯑꯗꯨꯗ ꯉꯥꯡꯉꯤꯕꯗꯣ ꯀꯣꯔꯠ ꯑꯁꯤꯗ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤꯅꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯕꯤ ꯀꯥꯅꯟꯁꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯦꯕꯤ ꯀꯥꯅꯟ ꯑꯗꯨ ꯁꯥꯎꯅ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯁꯨꯀꯨꯃꯥꯔꯟꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯅꯣ ꯅꯍꯥꯛꯄꯨ ꯅꯀꯣꯛ ꯆꯥꯕ꯭ꯔꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯖꯁꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯑꯦ ꯑꯩꯉꯣꯟꯗ ꯀꯦꯁ ꯄꯥꯏꯕꯤꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕ ꯃꯤꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯥꯝꯃꯤ ꯈꯪꯕ꯭ꯔꯥ ꯃꯤ ꯂꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯛꯏꯕꯅꯤ ꯁꯨꯀꯨꯃꯥꯔꯟꯅ ꯑꯩꯒꯤ ꯀꯦꯁ ꯑꯃꯗꯨꯐꯥꯎ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯒ ꯁꯥꯔꯗ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯀꯦꯁ ꯊꯦꯡꯅꯍꯟꯕ ꯂꯥꯛꯑꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗ꯭ꯔꯤꯕꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯍꯥꯏꯕ ꯉꯝꯃꯤꯕꯕꯨ ꯄꯩꯁꯥ ꯕꯤꯔꯌꯥꯅꯤ ꯃꯁꯤ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯕꯦꯕꯤ ꯀꯥꯅꯟꯒꯤ ꯃꯤ ꯑꯃ ꯑꯣꯏꯔꯤꯕ ꯒꯣꯔꯤ ꯑꯗꯨꯅ ꯁꯨꯀꯨꯃꯥꯔꯟꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯕꯦꯕꯤ ꯀꯥꯅꯟꯅ ꯑꯗꯨꯗꯤ ꯌꯦꯡꯉꯁꯤ ꯅꯪꯒꯤ ꯀꯦꯁ ꯑꯁꯦ ꯑꯩꯅ ꯉꯁꯤꯗꯒꯤ ꯄꯥꯏꯔꯔꯣꯏ ꯅꯍꯥꯛꯀꯤ ꯀꯦꯁ ꯑꯁꯦ ꯀꯔꯝꯕ ꯂꯣꯌꯔꯅ ꯄꯥꯏꯕꯤꯕꯒꯦ ꯌꯦꯡꯉꯁꯤ ꯂꯣꯌꯔꯁꯤꯡ ꯑꯁꯤꯒꯤ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯁꯨꯀꯨꯃꯥꯔꯟꯗꯤ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯔꯠ ꯑꯁꯤꯗ ꯆꯥ ꯌꯦꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯁꯨꯀꯨꯃꯥꯔꯟꯗ ꯆꯥ ꯄꯤꯗꯨꯅ ꯆꯥ ꯑꯁꯤ ꯊꯛꯎ ꯁꯥꯔ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯁꯨꯀꯨꯃꯥꯔꯟꯗ ꯑꯁꯨꯝꯅ ꯂꯤꯔꯛꯑꯝꯃꯤ ꯁꯥꯔ ꯑꯩꯁꯨ ꯁꯥꯔꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯁꯥꯔꯒꯨꯝꯕ ꯃꯤ ꯑꯃꯅꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯦꯁ ꯊꯦꯡꯅꯔꯤꯕ ꯑꯁꯦ ꯆꯍꯤ 30 ꯁꯨꯔꯕꯅꯤ ꯁꯥꯔ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯗꯣ ꯁꯥꯔꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯆꯍꯤꯒꯤ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗꯒꯤ ꯂꯣꯏꯅ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯂꯦꯖꯤꯁꯂꯦꯁꯟ
gesture ayhak asi aigi imung manunggi mising aduga accident aduda sikre haiduna claim tawbani aigi death certificate pau pirabani aduga aigi leijaramba property khudima makoina loina paisan khibani aduba ayhak siba makti natri ayhak hauji hingibani aina aigi property sing adu hantoknabagi damakta case asi thengnaba mafam asida lakhibani mafam asida ayhakna case asi adum thengnarakpana haujikti ayhak chahi su 35 sure ayhakna case asi adum thengnarakpadagi ayhaki paisa leijaramba khudimaksu loina loikhirami ai makhatana adum case adu thengnaba ngamkhidre adugi matungdagi ai hingnabagi damakta mafam asida cha yonduna leiriba asini yengo aina seliba dress ase segaiba dress ngaktani ayhakti asumna mafam asida adum kuina leirabani atopa mafam amada satuna thabak suduna paisa tanba su pamdre maramdi siedadi ayhak asi sigre haiduna ikrabani aise makoina kari haina kaubi khangbra ayhakse atmane sini hojikti aigi mingase atma haiduna khangnarabani ayhakti isagi mingase kaukhibawo yamna kuire miyamna thajanariba si korta laba matungda makoigi asumba wayel adu kortagi fangni haiduna khanjabani adubu korta lakpa asina makoibu masada chairak pijaboina thoe cha si thakchan biu sir case asi thengnanabagi damakta sar asi hakchang phana leiba tangai fade asumna haramaga chayanba nupa adu mafam asidagi thokiram nupa asigi wa si tarurga sukumarangi thajaba sidi amukena mangsalami hariba matam asida mandirgi kangsigi makhona du sukumaranna tarami aduga matam asida Karuppugi matangda panditji aduna haikhiba du mahak ningsingami court na solve tawang ngamdaba problem phawba Karuppu hariba isor sinadi solve tawi haiba adu asigi mahaksu thamoi sengna Karuppugi manakta changjaraga mafam aduda leramiba morok adubu suraga isor Karuppugi murti duda thamoi sengna moro adubu taijaraga isor Karuppu sibu khuramjarami aduga numit asigi nungdangda biscuit factory gi mapu oiriba stone brother gi Masimanau sing aduna makoigi case ngambagi damakta nongma party taraga baby Kannan asibu party du da kaugani haikibagi party numit adoirami baby Kannan asi mafam asida party du bu yawalami aduga stone brother gi masimanau sing aduna baby Kannan da guli ma pijarami hariba guli du sabadagidi baby Kannan asi sundrang mandrang amada tawduna lem aduga makoi myamna mafam asida harauna langduna leringe matam asida ai chaba tama mafam asida langislami mata asidagi khoine su khambungame madudi sukumaranna amoi sokna Karuppu isor du bu khoram kibadagi Karuppu isorna mafam asida baby Kannan asibu irak piba lai haiba adu aduga tawriba sing asi aikoina Goldust biscuit factory gi manungdane haiba asi aikoina su uwa fangi mastagi stone brother gi mi duna mafam asida changaiba asi kanano yengo haiduna makoigi masimanau sing amadi makoigi mi sing adu thadokirami adubu makoigi mi sing amadi masimanau sing asi masak khangdaba amana loina fudarami aduga mafam asida porten ama hangtorokuna film asigi main hero oiriba Karuppugi entry scene asi aikoina uwa fangni mahak asi hauji mahaki mai chaaba sagon adubu thodokuna lam adubu porten asidagi Lord Karuppu na tholokpa asi Vikanandi guli du chasalubuna ngauduna mahakti mahaki mamita uriba asi laine haibaga karimata khangamde aduga mafam asida lairiba stone brother gi gunda amadi masimnau sing asisu guli sing adu chasalubana mafam asida laiba asi Lord Karuppu ne haiba du makoisu gyan taramde maramaduna makoi myamna Lord Karuppu sidoina onsanduna attack torami adubu Lord Karuppuna mafam asida laiba gunda sing asibudi yamna laina fudarami gunda amana Lord Karuppu da singjangni yalakpa matamda Lord Karuppu sidadi karimata changamde nupa asisu tawriba mong sida pongami aduga singjang adu thadakhraga isorni haiduna mahakna makhutlon aduna khurmaga lekhirami Lord Karuppu su noksanaramaga nupa adu kupangna thadaba matamdadi nupa adu ring adu phawdaduna ringi makha adu da tarami adubu stone brother gi gunda sing asidi yamanbana gunda kyama su mung changjalami astegi Karuppuna mahaki sakti sinaduna mahaki saklon asi mayam ama puthoktuna stone brother gi gunda sing asibu loina fudatuna lem adubu toriba mayam sing asi baby Kanandi party sida mi fight tawbane haiduna mahakti yamna harauduna yengalem aduga Lord Karuppuna mi sing asi adum phurakpa matamda mahakna sigar su thami maramdi Lord Karuppuna khwaidagi pamjaba si mahaki hakchang asida morok taiba aduga sigar thakpa sa chaba amadi yu thakpa si Lord Karuppu hariba lai sigidi khwaidagi pamjabani aduga Lord Karuppuna mahaki kusa ama thekpa matamda mahakna furamba mi sing adu mathakta loina paikhatuna lem aduga mahakna baby Kannan gi manakta changpa matamdadi haujiksu baby Kannan asi ngawba du faramde aduga Lord Karuppu sida nahakpu karma player no yamna fajanabu sanakhre nahakpu great khali ra haramaga chakhiram Lord Karuppuna mahaki maming asi Vettai Karuppu ni haraklami baby Kanandi fagi tawriba manduna amu Lord Karuppu gi manakta changsilaga adudi aigi mingna Shiva kawi haibadi mahak asi Mahadevane haiduna phongtomi aduga mahakna adum usitana thokiba matamda mahak asi Noroki sangsarda chattuna lemi mahakna gyan tarakpa matamda mahakna leramiba mafam asi uba matamda mahakti khangpre khangami aduga Lord Karuppuna mahak asibu Noroki komaduda thada
ꯊꯦꯡꯅꯈꯤꯔꯝꯃꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯕꯦꯕꯤ ꯀꯥꯅꯟꯒꯤ ꯃꯃꯤꯠꯇ ꯎꯍꯟꯕ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯕꯦꯕꯤ ꯀꯥꯅꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯁꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄꯗꯒꯤ ꯀꯔꯨꯞꯄꯨ ꯃꯍꯥꯔꯥꯖ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯗ꯭ꯔꯛ ꯑꯗꯨ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯂꯣꯔꯗ ꯀꯔꯨꯞꯄꯨꯗ ꯏꯁꯣꯔꯅ ꯉꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅ ꯅꯍꯥꯛꯅ ꯇꯧꯖꯔꯨꯕ ꯄꯥꯞ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯀꯔꯤ ꯄꯥꯞ ꯑꯣꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯃꯍꯥꯔꯥꯖ ꯀꯔꯨꯞꯄꯨ ꯏꯁꯣꯔꯅ ꯅꯍꯥꯛ ꯅꯃꯤꯠꯇ ꯎꯅꯤꯡꯕ꯭ꯔꯥ ꯍꯥꯏꯔꯒ ꯕꯦꯕꯤ ꯀꯥꯅꯟꯒꯤ ꯃꯃꯤꯠ ꯑꯁꯤꯗ ꯁꯨꯀꯨꯃꯥꯔꯟꯅ ꯀꯔꯨꯞꯄꯨꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯃꯣꯔꯣꯛ ꯇꯩꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯎꯍꯜꯂꯝꯃꯤ ꯑꯗꯨꯒ ꯕꯦꯕꯤ ꯀꯥꯅꯟꯅ ꯃꯍꯥꯔꯥꯖ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯑꯁꯣꯏꯕ ꯃꯆꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯁꯟꯅꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯆꯥꯅꯦ ꯍꯥꯏꯕ ꯕꯦꯕꯤ ꯀꯥꯅꯟꯅ ꯁꯣꯏꯈ꯭ꯔꯦ ꯃꯍꯥꯔꯥꯖ ꯑꯩꯅ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯣꯔꯗ ꯀꯔꯨꯞꯄꯨꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯑꯃꯨꯛ ꯂꯣꯏꯅ ꯐꯤꯛꯁ ꯇꯧꯁꯟꯖꯒꯦ ꯃꯍꯥꯛꯀꯤ ꯂꯥꯁ ꯆꯥꯟꯁ ꯑꯃꯨꯛꯇꯪꯗꯤ ꯄꯤꯕꯤꯌꯨ ꯍꯌꯦꯡꯃꯛ ꯑꯍꯟ ꯑꯗꯨꯅ ꯄꯥꯝꯃꯤꯕ ꯑꯗꯨ ꯐꯪꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅ ꯅꯍꯥꯛꯅ ꯊꯥ ꯀꯌꯥ ꯑꯃ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯒ ꯍꯌꯦꯡ ꯅꯣꯡꯃ ꯈꯛꯇꯪ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯗ꯭ꯔꯤꯕꯅꯣ ꯕꯦꯕꯤ ꯀꯥꯅꯟꯅ ꯑꯩꯅ ꯊꯥ 4 ꯆꯪꯍꯜꯂꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯁꯤꯕ ꯉꯝꯒꯅꯤ ꯑꯁꯤꯗꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯔꯤꯇꯔꯟ ꯑꯣꯐ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯀꯦꯁ ꯑꯗꯨꯗꯤ ꯅꯣꯡꯃꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛꯅꯤ ꯑꯩꯅ ꯃꯄꯥ ꯃꯆꯥ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯂꯧꯔꯤꯕ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯄꯤꯅꯕꯅꯤ ꯌꯦꯡꯉꯨ ꯕꯦꯟꯁ ꯀ꯭ꯂꯥꯔꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯑꯩꯅ ꯁꯥꯏꯀꯜ ꯑꯃ ꯂꯩꯕꯤꯔꯤꯕꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯨꯄꯥ 500 ꯑꯃꯁꯨ ꯄꯤꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯖꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯗꯨꯗ ꯖꯁꯀ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 200 ꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯖꯁꯅꯁꯨ ꯍꯔꯥꯎꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯄꯤꯔꯤꯕꯅꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅ ꯅꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯄꯩꯁꯥꯒꯤ ꯉꯥꯛꯇ ꯑꯣꯏꯔꯦ ꯕꯦꯕꯤ ꯀꯥꯅꯟꯅ ꯃꯍꯥꯔꯥꯖ ꯀꯣꯔꯠꯇꯗꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯆꯀꯥꯗꯁꯨ ꯒ꯭ꯔꯤꯁ ꯇꯩꯇꯕ ꯇꯥꯔꯒꯗꯤ ꯆꯀꯥ ꯑꯗꯨ ꯆꯦꯟꯗ꯭ꯔꯤꯕ ꯑꯗꯨꯅꯤ ꯀꯣꯔꯠꯀꯤꯗꯤ ꯄꯩꯁꯥ ꯑꯁꯤ ꯒ꯭ꯔꯤꯁꯅꯤ ꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅ ꯕꯦꯕꯤ ꯀꯥꯅꯟ ꯑꯁꯤꯕꯨ ꯐꯨꯗꯔꯛꯑꯝꯃꯤ ꯑꯗꯨꯒ ꯕꯦꯕꯤ ꯀꯥꯅꯟꯅ ꯂꯣꯔꯗ ꯀꯔꯨꯞꯄꯨꯗ ꯏꯁꯣꯔꯃꯛ ꯂꯥꯛꯇꯨꯅꯁꯨ ꯂꯩꯔꯤꯕ ꯀꯣꯔꯠꯀꯤ ꯁꯤꯁꯇꯦꯝ ꯑꯁꯤꯗꯤ ꯁꯦꯝꯗꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯔꯨꯞꯄꯨꯅ ꯕꯦꯕꯤ ꯀꯥꯅꯟ ꯑꯗꯨꯕꯨ ꯃꯊꯪꯒꯥꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯩꯀꯣꯝ ꯑꯃꯒꯤ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯊꯅꯝꯃꯤ ꯍꯧꯖꯤꯛꯇꯤ ꯕꯦꯕꯤ ꯀꯥꯅꯟ ꯑꯁꯤ ꯀꯤꯔꯛꯄꯅ ꯂꯣꯔꯗ ꯀꯔꯨꯞꯄꯨꯗ ꯑꯩꯈꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯅꯁꯤ ꯑꯩ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅ ꯇꯧ ꯍꯥꯏꯕ ꯂꯣꯏꯅ ꯇꯧꯖꯔꯒꯦ ꯑꯩ ꯍꯥꯃꯦꯡ ꯕꯂꯤ ꯇꯧ ꯍꯥꯏꯕꯁꯨ ꯇꯧꯔꯒꯦ ꯀꯋꯥꯇꯤ ꯁꯥꯟꯅꯕꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯄꯥꯡꯊꯣꯛ ꯍꯥꯏꯕꯁꯨ ꯄꯥꯡꯊꯣꯛꯑꯒꯦ ꯑꯩꯅ ꯍꯣꯁ ꯑꯣꯏꯔꯒ ꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯣꯔꯗ ꯀꯔꯨꯞꯄꯨꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯂꯣꯔꯗ ꯀꯔꯨꯞꯄꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯑꯣꯡꯗ ꯏꯁꯩꯒ ꯁꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯋꯥꯌꯦꯟ ꯕꯤꯆꯥꯔ ꯇꯧꯕꯒꯤ ꯏꯁꯣꯔꯅꯤ ꯅꯍꯥꯛꯅ ꯀꯣꯔꯠꯀꯤ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯃꯍꯥꯔꯥꯖꯅ ꯀꯣꯔꯠꯇ ꯆꯠꯅꯔꯤꯕ ꯑꯗꯨ ꯈꯪꯗꯗꯅ ꯇꯧꯔꯤꯕꯅꯤ ꯃꯍꯥꯔꯥꯖꯇꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯂꯥꯏ ꯅꯠꯇ꯭ꯔꯣ ꯀꯣꯔꯠꯇ ꯂꯥꯛꯑꯒ ꯀꯣꯔꯠꯇ ꯁꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯄꯤꯌꯨ ꯃꯍꯥꯔꯥꯖꯅ ꯃꯗꯨ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯍꯥꯔꯥꯖꯇ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯔꯥꯖꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯁꯤꯔꯁꯨ ꯌꯥꯔꯦ ꯃꯍꯥꯔꯥꯖꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯔꯕ꯭ꯔꯥ ꯃꯍꯥꯔꯥꯖꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯆꯦꯂꯦꯟꯖ ꯑꯁꯤ ꯑꯦꯛꯁꯦꯞ ꯇꯧꯔꯕ꯭ꯔꯥ ꯅꯍꯥꯛ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯂꯥꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯇ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯂꯥꯛꯎ ꯑꯁꯨꯝꯅ ꯕꯦꯕꯤ ꯀꯥꯅꯟꯅ ꯂꯣꯔꯗ ꯀꯔꯨꯞꯄꯨꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄꯗꯒꯤꯗꯤ ꯕꯦꯕꯤ ꯀꯥꯅꯟ ꯑꯁꯤꯕꯨ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅ ꯍꯥꯠꯄꯤꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯔꯠ ꯃꯅꯥꯛꯇ ꯂꯩꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯎꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯂꯣꯌꯔ ꯑꯃꯅ ꯏꯅꯨꯍꯣꯏꯒꯤ ꯀꯦꯁ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯦ ꯑꯃꯗ ꯁꯥꯏꯟ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯣꯇꯦꯜ ꯃꯄꯨꯗꯨꯗ ꯕꯤꯔꯌꯥꯅꯤ ꯄꯦꯛ ꯇꯧꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯡꯒ ꯆꯞ ꯃꯥꯟꯅꯅ ꯑꯁꯥꯕ ꯂꯣꯌꯔ 2-3 ꯑꯗꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯒ ꯁꯥꯔ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕ ꯁꯥꯔꯗꯤ 5 ꯁ꯭ꯇꯥꯔ ꯑꯣꯏꯅ ꯂꯩꯒꯗꯧꯕ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕꯒꯤ ꯂꯩꯕꯤꯔꯝꯃꯤꯕꯅꯣ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯀꯨꯃꯔꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ ꯅꯈꯣꯏꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯩꯈꯣꯏꯅ ꯎꯅꯔꯤꯕ ꯂꯣꯌꯔ ꯑꯁꯤꯗꯤ ꯂꯦꯖꯦꯟꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯦ ꯍꯥꯏ ꯀꯣꯔꯠ ꯑꯃꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯅꯥꯃꯇ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯂꯣꯌꯔ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯕꯤꯅꯨꯅ ꯃꯄꯥꯗ ꯕꯕꯥ ꯅꯍꯥꯛꯁꯨ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯇꯧꯁꯟꯅꯕ ꯉꯥꯛꯇꯅꯤ ꯃꯄꯥꯗꯨꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ ꯏꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯗ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇꯦ ꯕꯕꯥꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯅꯥꯕꯨ ꯍꯧꯖꯤꯛ ꯊꯥꯖꯒꯗꯧꯅꯣ ꯍꯥꯏꯕ ꯑꯁꯦ ꯑꯗꯨꯒ ꯇꯨꯡꯗꯒꯤ ꯅꯈꯣꯏꯅ ꯑꯩꯕꯨꯗꯤ ꯊꯥꯖꯕ ꯊꯝꯃꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯅꯥꯃꯠꯇ ꯑꯣꯏꯔꯝꯗꯦ ꯂꯣꯔꯗ ꯀꯔꯨꯞꯄꯨ ꯑꯁꯤꯅ ꯕꯦꯕꯤ ꯀꯥꯅꯟꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯀꯣꯔꯠ ꯑꯁꯤꯗ ꯂꯣꯌꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯑꯁꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅ ꯂꯥꯛꯏꯕ ꯑꯁꯤꯕꯨ ꯕꯦꯕꯤ ꯀꯥꯅꯟꯅ ꯋꯦꯜꯀꯝ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯝ ꯕꯦꯟꯁ ꯀ꯭ꯂꯥꯔꯛ ꯑꯗꯨꯗ ꯂꯣꯌꯔ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯀꯦꯁꯀꯤ ꯄꯤꯇꯤꯁꯟ ꯊꯥꯖꯟꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡꯁꯤꯗ ꯂꯣꯔꯗ ꯀꯔꯨꯞꯄꯨꯗꯤ ꯉꯛꯄꯗ ꯂꯣꯏꯔꯝꯃꯤ ꯇꯥ ꯑꯁꯤꯗ ꯂꯣꯌꯔ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯑꯒ ꯀꯔꯨꯞꯄꯨꯗ ꯚꯌꯥ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯂꯥꯛꯄ ꯂꯣꯌꯔ ꯃꯥꯜꯂꯤ ꯚꯌꯥꯅ ꯑꯗꯨꯝꯅ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯅꯤ ꯅꯆꯟꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯜꯂꯛꯎ ꯍꯥꯏꯔꯒ ꯕꯦꯕꯤ ꯀꯥꯅꯟ ꯑꯁꯤꯕꯨ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯨꯔꯤꯌꯥꯅ ꯀꯨꯝꯕ ꯖꯥꯏ ꯚꯤꯝ ꯍꯥꯏꯔꯤꯕ ꯀꯣꯔꯠ ꯔꯨꯝꯗ ꯌꯥꯎꯕ ꯏꯁꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯑꯣꯏꯅ ꯊꯥꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯣꯌꯔ ꯅꯨꯄꯤꯗꯨꯅ ꯅꯝꯗꯨꯅ ꯇꯧꯗꯨꯅ ꯕꯦꯟꯁ ꯀ꯭ꯂꯥꯔꯛ ꯑꯗꯨꯗ ꯃꯈꯣꯏꯅꯤꯒꯤ ꯆꯦ ꯑꯗꯨ ꯄꯤꯁꯜꯂꯝꯃꯤ ꯅꯨꯄꯤꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯂꯣꯔꯗ ꯀꯔꯨꯞꯄꯨꯗꯤ ꯌꯥꯝꯅ ꯑꯐꯕ ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯀꯣꯔꯠꯀꯤ ꯖꯁ ꯑꯗꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯤꯇꯔꯟ ꯑꯣꯐ ꯄ꯭ꯔꯣꯄꯔꯇꯤ ꯍꯥꯏꯕꯗꯤ ꯁꯨꯔꯀꯨꯃꯥꯔꯟ ꯍꯣꯏꯒꯤ ꯁꯅꯥ ꯍꯟꯕꯒꯤ ꯀꯦꯁꯀꯤ ꯍꯤꯌꯥꯔꯤꯡ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯕꯦꯟꯁ ꯀ꯭ꯂꯥꯔꯛ ꯑꯗꯨꯅ ꯂꯥꯎꯊꯣꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯄꯗꯒꯤꯗꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯑꯝꯃꯤ ꯖꯁ ꯑꯗꯨꯅ ꯂꯣꯔꯗ ꯀꯔꯨꯞꯄꯨ ꯁꯤ ꯃꯁꯛ ꯈꯪꯗꯕꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯅꯍꯥꯛꯅ ꯄꯥꯝꯃꯤꯕ ꯑꯁꯤ ꯀꯔꯤꯅꯣ
ꯑꯩ ꯅꯍꯥꯛ ꯀꯣꯔꯠ ꯑꯁꯤꯗ ꯃꯃꯥꯡꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯁꯔꯕꯅꯟ ꯀꯧꯏ ꯐ꯭ꯔꯣꯝ ꯃꯗꯨꯔꯥꯏ ꯕꯦꯟꯁ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯁꯨꯀꯨꯃꯔꯟ ꯍꯦꯛ ꯍꯥꯏꯕꯒ ꯅꯥꯀꯟꯗꯒꯤ ꯌꯣꯔ ꯂꯣꯔꯗꯁꯤꯞ ꯃꯥꯏ ꯂꯣꯔꯗ ꯃꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯂꯣꯌꯔꯗꯤ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯃꯄꯥ ꯃꯆꯥ ꯑꯗꯨꯅ ꯆꯦ ꯁꯥꯏꯟ ꯇꯧꯍꯟꯈꯤꯕ ꯂꯣꯌꯔꯗꯨ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯂꯣꯌꯔ ꯑꯃꯃꯨꯛ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯃꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯂꯣꯌꯔꯅꯤ ꯍꯥꯏꯔꯝꯃꯤ ꯕꯦꯟꯁ ꯀ꯭ꯂꯥꯔꯛ ꯑꯗꯨꯅ ꯀꯔꯤꯅꯣ ꯀꯦꯁ ꯑꯃꯒꯤ ꯂꯣꯌꯔ ꯑꯍꯨꯝ ꯊꯣꯛꯂꯛꯏꯕ ꯑꯁꯦ ꯃꯅꯤꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯣꯌꯔ ꯑꯍꯨꯝ ꯈꯛꯇꯪ ꯅꯠꯇꯦ ꯂꯣꯌꯔ ꯃꯔꯤꯅꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗꯤ ꯉꯁꯥꯏ ꯂꯣꯔꯗ ꯀꯔꯨꯞꯄꯨ ꯁꯤꯗ ꯆꯦ ꯄꯤꯁꯟꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯁꯟꯈꯤꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯦꯜꯕꯤ ꯀꯧꯏ ꯁꯦꯜꯕꯤꯅ ꯌꯣꯔ ꯑꯣꯅꯔ ꯃꯈꯣꯏꯒꯤ ꯄꯤꯇꯤꯁꯟꯒꯤ ꯆꯦ ꯑꯗꯨꯗ ꯑꯩꯒꯤ ꯁꯥꯏꯟ ꯌꯥꯎꯔꯤꯕꯅꯤ ꯃꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯂꯣꯌꯔꯗꯤ ꯑꯩꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯐꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯂꯣꯔꯗ ꯀꯔꯨꯞꯄꯨ ꯁꯤꯁꯨ ꯅꯨꯄꯤꯁꯤꯗ ꯁꯥꯎꯅꯤꯡꯉꯝꯃꯤ ꯃꯁꯤꯗꯒꯤ ꯂꯣꯌꯔꯁꯤꯡ ꯑꯁꯤ ꯃꯄꯥ ꯃꯆꯥꯒꯤ ꯀꯦꯁ ꯑꯁꯤ ꯃꯈꯣꯏ ꯃꯁꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯨꯛ ꯄꯥꯏꯅꯤ ꯍꯥꯏ ꯑꯃꯅ ꯑꯃꯨꯛ ꯄꯥꯏꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯈꯠꯅꯔꯝꯃꯤ ꯖꯁ ꯑꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯛꯄ ꯑꯁꯤꯗ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛꯇ ꯂꯣꯌꯔ ꯑꯃꯈꯛꯇꯪ ꯂꯩꯒꯗꯧꯕꯅꯤ ꯂꯣꯌꯔ ꯃꯌꯥꯝ ꯌꯥꯝꯕ ꯇꯥꯔꯒꯗꯤ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯥꯏꯊꯕ ꯉꯝꯃꯔꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯣꯔꯠ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯕ꯭ꯔꯦꯛ ꯂꯧꯔꯦ ꯍꯥꯏꯔꯒ ꯀꯣꯔꯠꯀꯤ ꯍꯤꯌꯥꯔꯤꯡ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯂꯥꯛꯄꯒ ꯀꯣꯔꯠꯄꯨ ꯁꯦꯝꯗꯣꯛꯎꯅꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏꯕ ꯂꯣꯔꯗ ꯀꯔꯨꯞꯄꯨ ꯁꯤꯗꯤ ꯃꯥꯏꯊꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯒꯣꯔꯤ ꯑꯗꯨꯅ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯑꯃꯗ ꯅꯈꯣꯏꯒꯤ ꯂꯣꯌꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯅ ꯅꯍꯥꯛꯅ ꯑꯇꯣꯞꯄ ꯂꯣꯌꯔ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯚꯤꯛꯇꯤꯝ ꯅꯨꯄꯤꯗꯨꯅ ꯅꯈꯣꯏ ꯂꯣꯌꯔ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯅꯈꯣꯏꯗ ꯏꯚꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤꯁꯟꯕ ꯇꯥꯔꯒꯁꯨ ꯅꯈꯣꯏꯅ ꯀꯣꯔꯠꯇ ꯅꯣꯡꯃꯇ ꯄꯨꯊꯣꯛꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯦꯁ ꯐꯥꯏꯜ ꯑꯗꯨ ꯄꯤꯔꯣ ꯑꯩ ꯏꯁꯥꯅ ꯊꯦꯡꯅꯖꯔꯒꯦ ꯅꯨꯄꯤꯁꯤꯒꯤ ꯂꯣꯌꯔꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯕꯦꯕꯤ ꯀꯥꯅꯟꯒꯤ ꯁꯄꯣꯔꯇꯔ ꯑꯣꯏꯔꯤꯕ ꯒꯣꯔꯤ ꯑꯗꯨꯅꯤ ꯒꯣꯔꯤꯅ ꯃꯦꯗꯥꯝꯒꯤ ꯀꯦꯁ ꯑꯁꯦ ꯑꯆꯝꯕ ꯀꯦꯁ ꯅꯠꯇꯦ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯜꯒꯤ ꯀꯦꯁꯅꯤ ꯑꯗꯨꯁꯨ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯌꯣꯛꯇ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔꯁꯤꯒꯤ ꯂꯣꯌꯔꯁꯤꯗꯤ ꯀꯅꯥꯅ ꯑꯣꯏ ꯈꯪꯕ꯭ꯔꯣ ꯕꯦꯕꯤ ꯀꯥꯅꯟꯅꯤ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯑꯣꯞꯁꯟ ꯑꯅꯤ ꯈꯛꯇꯪ ꯂꯩ ꯑꯩꯈꯣꯏꯗ ꯊꯥꯖꯔꯒ ꯑꯩꯈꯣꯏꯅ ꯀꯦꯁ ꯑꯁꯤ ꯄꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛꯅ ꯀꯦꯁ ꯑꯁꯤꯕꯨ ꯋꯤꯗ꯭ꯔꯣ ꯇꯧꯔꯒ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯄꯣꯔꯛꯏꯕ ꯂꯣꯌꯔꯗꯨꯅ ꯅꯪꯒꯤꯁꯦ ꯗꯝꯀꯥ ꯇꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯇꯧꯔꯤꯕ ꯁꯔꯀꯁ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩ ꯂꯣꯏꯅ ꯎꯔꯕꯅꯤ ꯅꯈꯣꯏꯅ ꯅꯨꯄꯤꯁꯤꯗꯒꯤ ꯄꯩꯁꯥ ꯂꯧꯔꯤꯕ ꯑꯁꯤ ꯕꯦꯕꯤ ꯀꯥꯅꯟꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯅꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯣꯝꯗ ꯄ꯭ꯔꯤꯊꯤꯅ ꯂꯣꯔꯗ ꯀꯔꯨꯞꯄꯨꯒ ꯊꯦꯡꯅꯔꯝꯃꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨꯗ ꯅꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕꯔ ꯁꯥꯔ ꯉꯁꯥꯏꯒꯤ ꯂꯣꯌꯔ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏ ꯇꯤꯝ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯟꯅꯔꯒ ꯁꯥꯔꯅ ꯀꯦꯁ ꯑꯁꯤꯕꯨ ꯄꯥꯏꯗꯅꯕ ꯇꯧꯔꯤꯕꯅꯤ ꯑꯁꯣꯝꯗ ꯚꯤꯛꯇꯤꯝ ꯅꯨꯄꯤꯗꯨꯒꯤ ꯂꯣꯌꯔꯗꯨꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯦ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯒꯧꯔꯤꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯔꯒꯤ ꯒꯥꯔꯤ ꯑꯗꯨ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯤꯡꯖꯦꯟ ꯀꯌꯥ ꯑꯃ ꯀꯥꯏꯗꯨꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗꯁꯨ ꯌꯨꯡꯉꯝꯃꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯌꯨꯡꯉꯤꯕ ꯂꯤꯛꯂꯤꯁꯤꯕꯨ ꯕꯦꯕꯤ ꯀꯥꯅꯟꯅ ꯆꯪꯁꯤꯜꯂꯛꯑꯒ ꯂꯧꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯒꯣꯔꯤꯗ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯃꯦꯗꯥꯝꯒꯤ ꯐꯖꯔꯕ ꯃꯥꯏ ꯑꯁꯦ ꯁꯣꯛꯄ ꯇꯥꯔꯦ ꯃꯁꯤꯅ ꯁꯥꯔꯒꯤ ꯒꯥꯔꯤꯔꯥ ꯑꯀꯥꯏꯕ ꯒꯥꯔꯤꯁꯤꯗ ꯁꯥꯔ ꯌꯨꯝꯗ ꯀꯃꯥꯏꯅ ꯍꯟꯒꯅꯤ ꯑꯩꯒꯤ ꯃꯤꯁꯤꯡꯅ ꯁꯥꯔꯕꯨ ꯌꯨꯝꯗ ꯊꯤꯜꯍꯟꯕꯤꯒꯦ ꯁꯥꯔ ꯍꯧꯖꯤꯛ ꯀꯦꯁ ꯇꯧꯅꯤꯡꯉꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯚꯤꯛꯇꯤꯝ ꯅꯨꯄꯤꯒꯤ ꯂꯣꯌꯔꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯕꯣꯝ ꯅꯨꯡ ꯄꯣꯈꯥꯏꯔꯛꯄ ꯑꯁꯤꯗ ꯀꯤꯔꯗꯨꯅ ꯕꯦꯕꯤ ꯀꯥꯅꯟꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ ꯑꯁꯤ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅꯁꯨ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯕꯦꯕꯤ ꯀꯥꯅꯟꯅ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯑꯁꯤ ꯗꯕꯜ ꯐꯦꯁ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯒꯣꯔꯤꯅ ꯅꯪꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯑꯩꯒꯤ ꯊꯕꯛ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯅꯪꯒꯤ ꯀꯦꯁ ꯊꯦꯡꯅꯅꯕ ꯇꯧꯔꯤꯕ ꯑꯗꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯈꯤꯕ ꯈꯛꯇꯪꯅꯤ ꯑꯁꯤꯒꯤ ꯃꯆꯥ ꯑꯁꯤꯐꯥꯎ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯅꯍꯥꯛꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯉꯤꯕ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯀꯦꯁ ꯊꯦꯡꯅꯕ ꯍꯥꯏꯕ ꯑꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯌꯦꯡꯉꯣ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔꯁꯦ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯂꯥꯛꯏꯕꯅꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕꯅ ꯐꯒꯅꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯌꯔ ꯑꯃ ꯆꯠꯈ꯭ꯔꯒ ꯑꯩꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯣꯌꯔ ꯀꯅꯥꯃꯇ ꯂꯩꯔꯔꯣꯏ ꯁꯤꯅꯤꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯣꯌꯔ ꯂꯤꯁꯤꯡꯗꯅꯤ ꯂꯩꯔꯤꯕ ꯑꯁꯦ ꯑꯩꯒꯤ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯣꯌꯔ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯃꯗꯨꯗꯒꯤ ꯕꯦꯕꯤ ꯀꯥꯅꯟꯅ ꯀꯦꯁ ꯐꯥꯏꯜ ꯑꯗꯨ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯒꯣꯔꯤꯗꯒꯤ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯑꯉꯥꯡꯕ ꯔꯨꯃꯥꯟ ꯑꯗꯨ ꯂꯧꯊꯣꯔꯛꯑꯒ ꯀꯦꯁ ꯐꯥꯏꯜ ꯑꯗꯨꯗ ꯀꯤꯁꯜꯂꯝꯃꯤ ꯑꯗꯨꯒ ꯀꯦꯁ ꯐꯥꯏꯜ ꯑꯁꯤ ꯃꯈꯥꯗ ꯂꯪꯊꯔꯒ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯐꯨꯗꯨꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯣꯌꯔ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯛꯅ ꯍꯥꯏꯕꯗꯣ ꯅꯍꯥꯛꯀꯤ ꯐꯥꯏꯜ ꯑꯁꯤꯕꯨ ꯂꯣꯌꯔ ꯑꯃꯅ ꯍꯦꯛ ꯆꯪꯉꯛꯑꯒ ꯂꯧꯈꯠꯄ ꯇꯥꯔꯕ ꯀꯦꯁ ꯑꯗꯣ ꯃꯍꯥꯛꯅ ꯊꯦꯡꯅꯖꯁꯅꯨ ꯑꯗꯨꯒ ꯁꯨꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨꯁꯨ ꯅꯥꯀꯟꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯄ꯭ꯔꯤꯇꯤꯅ ꯅꯥꯀꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯐꯥꯏꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡꯕ ꯔꯨꯃꯥꯟ ꯑꯁꯤꯅꯕꯨ ꯍꯦꯛ ꯀꯤꯔꯒ ꯃꯈꯥꯗ ꯊꯥꯗꯈꯤꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯂꯣꯌꯔ ꯀꯅꯥꯃꯇꯅ ꯂꯧꯕ ꯆꯪꯉꯛꯑꯔꯣꯏ ꯑꯗꯨꯒ ꯕꯦꯕꯤ ꯀꯥꯅꯟꯅ ꯑꯇꯣꯞꯄ ꯂꯣꯌꯔ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ ꯀꯦꯁ ꯑꯁꯤ ꯄꯥꯏꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯂꯣꯌꯔꯗꯨꯁꯨ ꯕꯦꯕꯤ ꯀꯥꯅꯟꯒ ꯄꯥꯅꯕ ꯀꯤꯗꯨꯅ ꯀꯦꯁ ꯑꯗꯨ ꯄꯥꯏꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯕꯦꯕꯤ ꯀꯥꯅꯟꯅ ꯅꯍꯥꯛꯀꯤ ꯀꯦꯁ ꯐꯥꯏꯜ ꯑꯁꯤꯗ ꯑꯩꯒꯤ ꯔꯨꯃꯥꯟꯅ ꯀꯤꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯀꯦꯁ ꯑꯁꯦ ꯀꯣꯔꯠ ꯔꯨꯝꯗ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯉꯔꯣꯏ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯀꯦꯁꯀꯤ ꯐꯥꯏꯜ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯤꯊꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯣꯌꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯂꯣꯌꯔ ꯑꯃꯠꯇ ꯅꯠꯇꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯁꯦꯡꯗꯕ ꯂꯣꯌꯔ ꯉꯥꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯕꯦꯕꯤ ꯀꯥꯅꯟꯒꯤꯗꯃꯛꯇ ꯂꯣꯌꯔ ꯁꯥꯗꯨꯅ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ ꯁꯨꯝꯅꯅꯤ ꯀꯣꯔꯠ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯦ ꯕꯦꯕꯤ ꯀꯥꯅꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯣꯔꯠ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯅꯨꯒꯤ ꯀꯦꯁ ꯄꯥꯅꯅꯤ ꯍꯥꯏꯔꯤꯕ ꯂꯣꯌꯔ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯤꯊꯤ ꯑꯃꯗꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯛꯑꯝꯃꯤ
aduga Lord Karuppuna atopa lawyer sing aduda makoigi petition adu hantoknaba hairami lawyer nupi iduna asiona sawa case asibo aikoina irailana thadokadribro sana 45 sovereign gini aikoisu case asi pahoraga percentage khara phangaga aikoigi awaba asi kokpa yai kaino Lord Karuppuna case asigi matangda nakoina percentage ka paisa ga amata lobya ro aina hariba sini nakoi case asigi petition thajanba si ado yamna thuna hantobuna nakoigi afavoy gini lawyer ani dusu o nangis aikoida damka toribani mafam asida laiba sing ase lawyer oirabasu time pass tawba laiba ngaktani kanadabada swaida warem nganganu harami mastagi Lord Karuppuna binu nahak thomo babaga mandirda aikoi ngaiduna lemo binu thokraba matungda Lord Karuppuna aigi ming Sarvanan aduga aigi atopa ming amasu lai haraga makoina phamiba tebna duda fuba matamdadi mafam asida leramiba pochai myam sing asi loina paikhalami aduga matam asi ngatang pristoraga thamaga Preethi gi mamitta haka laiminariba lawyer Sarvan asi Lord Karuppune haiba du khangalami matam asida baby Kannan adu mapandagi manungda toriba sing asibu lotna yengduna lemi baby Kannan asu Lord Karuppuna mahaki achuma wail asi phangna ponaba matamda sakti sinare haiba asi mana khangami Lord Karuppuna kukapi kapadagi di Preethi adu gyan tarami mafam asida lairiba khudima loina matam asi lepaga priest oirga leramba asida mahakti pongami Sarvanan asi Lord Karuppune haibadu khangbadagi mahakna khurumami Lord Karuppuna makhoigi petition gi che sing adu segai wairami Preethi na su petition gi che sing adu segai duna che sing adu langthomi Sarvanan dasu Lord Karuppuna toriba sigi matangda atopa miyoi kanamata da haido oyarami aduga Lord Karuppu du mafam asidagi mukhaiga tholami aduga mahakna tholokpa matamda mahake khub aduda kubakna thaba matamda ngasage time priest toramiba adu amuk normal da laktuna mipum khudima adu loina gyan tarami tholokpaga baby Kannan na hero amukta ngaikho nahakna manungda toriba adu karino Lord Karuppu na just got thing bro hairaga baby Kannan gi seng adu da thajalami haibadi toriba thaba adu ishorgi thabak ne haiduna phongtokpani baby Kannan na ai bro na tene aikoi ni na taunakhiba challenge adu kawrabra aikoi da court asigi manungdagi achumba wayal puthokse haibani court asida case taunaba khudimakta niyom chumna ukjin chengna taunase haibani aina hakiba do asigi atradi case lemnaba matamda paisa chaba amadi sakti sinaba yade haibani nahna karigino cheating toriba se aingonda wasaktuna hayo ngasidagi naki sakti si sinaroi haiduna Lord Karuppuna chalo naki wadoi taningde baby Kannan si Lord Karuppu da yamna karemnana he nakti lai natro aduga nagna sakti su sinaba isama khoidi kamaina tawba tare adudi aingonda promise to ngasidagi sakti sinaroi haiduna dubu Lord Karuppu sidi ningjing mangjing na duna lem baby Kannan namu yamna karemna na kari tawre Maharashpu sakti sinarnu haiba sida akiba forbo asumna haibadagi Lord Karuppu su mahaki sakti du wain bichar tawba sida amona sinaroi haiduna wasakhiram masigi matungda makhoi sing adu train station amada lerami matam asida binugi mapana atamane hariba nupa aduda mafam asida leiba misingna makoigi court ki case adu ngamningba taragadi court manakta leiriba lai aduda morok suraga taiba taragadi case adu ngamme haiduna tai ado nahaksu tawkrabra haiduna hangami atamane hariba nupa aduna court na aigi thakta tawireba si aigi ko sida morok asuba kyama taiba ga samanarabani aduga court na tawreba du amuk chamanana aina amu isorda amuk tawkhidra aina wakanda sumphawba matamda mahak asi mafam asida micham kyamagi case thengnaba lambe ai adubu mahak asi mutri ama dauna adum lairiba sini court asigi manungda aduga haiba matam asida mafam asida Preethi silami Lord Karuppu na nahakna pamiba si karino Preethi sidi asumna harakpa sida harawda loyami aduga nooga isorna aigi mangda lepaga aigi apamba si karino haiduna ngaiba aigi apamba di kya amale ready haraga mahaki apamba sing adu Lord Karuppu da hairami isorna sakti sinaduna aikoi yaujik lairiba ariba court asibu anauwa yamna ananba court amada onthokpiyo anauba court aduda AC loina pangadawani computer escalator aduga modern gi oiba khulai khudimak loina phangangadawani Google amasung Apple office ki type ta aikoi gi court adusu yamna high tech ohengadawani ngasi dagina chai kya gi mamangdagi case lising kuntaret muk pending oiduna lairiba se loina losengadawani aduga sumba case singa se makha tabadasu karimata leheloidawani aduga karigomba lawyer amana hek aranba ngange haiduna hek torokpa matamda haki machin adudigi oina asengba pumba du loina nganghangadawani aduga Preethi na hangiba wasi amata khumamdabida Lord Karuppu du binuogi family sing aduga train adugi manungda changkhirami Preethi na Lord Karuppu da mahaki wahangi pakhum piramdabi kari maramgi chatkribano haiduna laurgalem maistagi Preethi su Lord Karuppu amadi binugi mapa macha amadi atmane hariba makhoisingi matungda dum inaduna lami makoina train asigi manungda famduna wari sanarga lairinge matam asida baby Kannan gi supporter ama oriba gori du mafam asida changsilaga Lord Karuppu da nahakti aikoi court asida anoboina laga yamna hero sakre haiduna pautaida aduga hojingna asida yamna lanjadaba saraga tuina famduna lairiba haiduna karemnarami atmane hariba ahanaduna aswaida khananaba thabak torakanu haiduna gori dharami gori na sauna sehetlaga hawai kyama haidoktuna atmane hariba ahanaduda hawai singadubu khulalami gori gi toriba mo asida Lord Karuppu di sawuda loyami
Aduga Gorina Lord Karuppuda mu onsilaga wari sanawa haujalami adubu Lord Karuppudi karimta khumdabida mahaki pen adubu paiduna lem Gorina aina wari sariba sikanadano nangonda natabra aduga nangna pen sanaduna leiba hairaga mahaki file adu lorga makhada langtharami mastigi Lord Karuppuna Gorigi miyoi sing adubu phudawa urami Gorigi miyoi sing asi mahakna paiduna langba matamda train asigi manungda leiba jot sing asida yaisalami aduga mahakna taduna leiraba Gorigi mi sing asibu nekhaiba matamda train asiba hutlaga mi sing adu paithawrami aduga mi imada muk thaba matamdadi angak adu leithatuna mamai adu maninglomdoina palami aduga ngasai toriba mayam sing asidi Preethi gi wakan oiduna lemi aduga Preethina mahaki manakta phamiba maru kokpa Gorigi mi dugi makoduda kaksina hatlaga nahakpo hojikta phogiba adu siramdribra haiduna hangami hojikti mahakna su gyan tarami madudi hojikta phunakriba adu mahaki wakan ngaktani haiba adu Preethina Lord Karuppude yengpo matamdadi Lord Karuppugi makhut adu binuna khanaganu haiduna fazalaga lermi astagi Gori su Lord Karuppu si makoina kian khangada wami nate mahak asidi ekoida karimada tawungamde nungdumgumbani hairaga bebi Kananda wari sanaraga train asidagi thokirami masina takpadi mafam asida Gori gi team asi bebi Kananna Lord Karuppu sida damka tarunabagi damakta tharakpani haibani numit asigi nungdangda chak chanariba sing asida binudi charamde Preethina kari daure nahakti chak chadrabadi makoina chanariba sing asibu nahak chaningdabro court ke manakta hotel ama lei adugi hotel dugi biryani do yamna hawani asumna biryani ge hotel palakpa sidadi binu dudi tumina lerami Preethina kari tarobage binuna ai mafam ado munna khange ai mamangda su mayamlak chatle mafam ado ina mafam asida tha mari lerakpa aduda mafam adugi biryani leibada lupa lakh ani madi loikre aina leiriba adu ai lawyer singi ngaktani adubo aidi mafam adugi biryani do aung faudi chadri iche aigi mangjaba manglan ama khaktang dile aigi case asi mai pakna lorba matungda aigi babaga mafam aduda chatlaga babagi nakanda aina famaga mafam aduda biryani asi nongmadi sagani haiba se aigi manglani binuna asumna hairakpa sidadi mafam asida leiriba mi myam sing asi loina nungainaramde Preethina binuda nahak karimta hena khanjalurnu hojikti thabak sing ase aikoigi khutta loina taduna lerbani nakoigi sana du hek phangbaga nahaki haksang su anaba mata layeroi loina faradawani nahak na haksang nungairaba matamda hotel aduda chatuna gyan tana nahak biryani du chaba chatpa yagadribani aduga nangna mafam aduda biryani du yamna hauna chaba do nangi nasiena yengadribani binuna ise aidi court asidagi sana asi amona phangani haiba dudi thajabadi leitre Preethina nangi sana mangkiba matamaduda nangna sana phangaroi haiduna khanjaramdra adubu police na sana sing adu phangkinatra duga chap manana aikoina court tagi naki sana adubu mu phangangadribani binuna sana phangkriba do police na ngakta nate sumna haibaga mamangi matamda huranba ani duna binu hoida khurumduna makoina huranba nate haiduna haijarakpa matamaduda binugi mapa sukumran na huranba sing aduda aibu ngakpiyu isanupa sing nakhoida aina maram oiraga policing yamna phone kre aduba aigi isanupigi punsigi hingba siba haiba sidi akhoina huran khiba sanaduna lepkadribani sanado leitrabadi isanupigi surgery su tawba yaroidribani ai sana sing adu nakhoina loromgadra loromoidra haibadi khangde adubo aigi isanupigi punsi sidi nakhoi myamna amuktang kanbiu mastagi huranba ani duna binugi mapana haiba aduda binugi khalaga nungaitra duna sana sing adu makhoina huran khibani haiduna policing aduda hairaga sana sing adu mapa masa sida pibiko isenupi sigi yamna aruba operation ama tawgadaba lei haiduna police officer duda makhoini na kapaga haijakirami police officer duna yamna usitana hey madugi wado nakhoina hana su aikoida haikraba natra aduga karigino hanjananjana dum haiduna leiba do sumna huranba sing adu makhoigi leifam aduda mung thajankhirami binuna mu wari si makatana lirami huranba sing adudi makhoina sanalurpa sing adu huralurba matungda aikoida amu minungsi poktuna sanadu bu pithorakpani adubu huranba sing adugi thamoida cheliba minungsi ado police amadi court di amata chende aduga mafam sida leiba mi sing asida su aduga magi wakhana du amata chende karamba mafam no masibu asumna yamna thawai nungaitana binuna tamami masigi next day da binu hoigi sana huran kibagi hearing adu muktorami adubu matam asidadi binu hoigi lawyer si Lord Karuppu noirami Lord Karuppu na judge aduda binugi sana mangkiba sidi ngasidagi na tha mari buki mawangda mangkhrabani aduga case ki hearing kya amadi yaithok tuna tha mari si mapa macha si mafam asida yamna wana leri aini ngasi haijagadriba si mapa macha sigi sana adu amuktang pithopiko masini aigi prayer si haiduna judge aduda Lord Karuppu nairami judge aduna Lord Karuppu da nangi dudi prayer nate nangi dudi ai amadi court asibu aranba tawe haiduna haibani Lord Karuppu na aina hairiba si aranba mata nate aina hairiba si fake ngaktani judge aduna mu kari haiba nangna haibado fake ngaktani haiba nang fake haiba si karino haibadi khangabra a court ta chanariba niyom sing asigi fake ti na khangabra yengu sana sing adu mapa macha asigi asengba oirabra sana sing adu original oiramgadra
ꯅꯠꯇ꯭ꯔꯒ ꯁꯅꯥꯁꯤꯡ ꯑꯗꯨꯒꯤ ꯕꯤꯜ ꯑꯗꯨ ꯃꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯅꯥꯅꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯊꯕꯛꯀ ꯃꯔꯤꯗꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕ꯭ꯔꯥ ꯃꯈꯣꯏꯗ ꯀꯁꯇꯝ ꯀ꯭ꯂꯤꯌꯔꯦꯟꯁ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯂꯩꯔꯕ꯭ꯔꯥ ꯀꯗꯥꯏꯗ ꯂꯩꯔꯕꯒꯦꯕ ꯃꯈꯣꯏꯗ ꯃꯁꯤꯒꯤ ꯔꯦꯀꯣꯔꯗ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯁꯤꯒꯤ ꯔꯦꯀꯣꯔꯗ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯍꯥꯛꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯑꯩꯅ ꯁꯅꯥꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯗ ꯄꯤꯊꯣꯛꯈꯤꯗ꯭ꯔꯥ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯒꯤ ꯃꯗꯨꯔꯥꯏ ꯀꯣꯔꯠꯅ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯥ ꯃꯁꯤꯅꯤ ꯀꯣꯔꯠꯀꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯅꯪꯅ ꯃꯁꯤꯁꯤꯡ ꯑꯁꯦ ꯈꯪꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛꯀꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯍꯥꯟꯅ ꯍꯥꯏꯒꯗꯕꯅꯤ ꯌꯦꯡꯉꯨ ꯅꯨꯄꯤ ꯃꯆꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯁꯦ ꯀꯣꯔꯠꯅ ꯑꯁꯤꯒꯨꯝꯕ ꯐꯨꯔꯤꯠ ꯑꯁꯤ ꯂꯤꯠꯄ ꯌꯥꯕ꯭ꯔꯥ ꯍꯦ ꯅꯨꯄꯤ ꯅꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯈꯠꯇꯨꯅ ꯍꯪꯖꯜꯂꯛꯄ ꯑꯁꯤꯗꯗꯤ ꯕꯤꯅꯨꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯝꯃꯤ ꯖꯁ ꯑꯗꯨꯅ ꯑꯃꯨꯛ ꯀꯣꯔꯠꯀꯤ ꯃꯅꯨꯡꯗ ꯆꯠꯅꯒꯗꯕ ꯅꯤꯌꯣꯝ ꯈꯔ ꯂꯩꯔꯤ ꯀꯣꯔꯠꯀꯤ ꯃꯅꯨꯡꯗ ꯗ꯭ꯔꯦꯁ ꯑꯀꯧꯕ ꯁꯦꯠꯄ ꯌꯥꯗꯦ ꯑꯗꯨꯒ ꯀꯣꯔꯠꯀꯤ ꯃꯅꯨꯡꯗꯁꯨ ꯃꯤꯉꯣꯟꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯄꯤꯒꯗꯧꯕ ꯑꯇꯥꯡꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯃꯠꯇ ꯁꯦꯠꯄ ꯌꯥꯗꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯩꯅ ꯖꯁ ꯑꯣꯏꯔꯤꯕ ꯀꯣꯔꯠ ꯑꯁꯤꯗꯗꯤ ꯑꯃꯠꯇ ꯌꯥꯗꯦ ꯕꯤꯅꯨꯅ ꯁꯥꯎꯔꯒ ꯖꯁ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯀꯣꯔꯠ ꯑꯁꯤꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯤ ꯖꯁꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯑꯣꯏꯅ ꯄꯥꯟꯅꯗꯨꯅ ꯂꯩꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯅꯠꯇꯦ ꯖꯁꯅ ꯂꯥꯟꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯨꯕꯥꯛ ꯂꯣꯏꯅ ꯐꯨꯅꯔꯝꯃꯤ ꯖꯁ ꯑꯁꯤꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄꯗꯒꯤ ꯕꯤꯅꯨ ꯑꯁꯤꯕꯨ ꯀꯣꯔꯠ ꯃꯅꯨꯡ ꯑꯁꯤꯗ ꯑꯀꯧꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯗꯤ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯇꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯤꯅꯨ ꯑꯁꯤ ꯖꯦꯜ ꯃꯅꯨꯡ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅꯁꯨ ꯑꯁꯨꯝꯅ ꯊꯣꯛꯏꯕ ꯑꯁꯦ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ ꯃꯁꯤ ꯄꯨꯝꯕ ꯑꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯛꯇꯅꯤ ꯕꯤꯅꯨꯅ ꯑꯩꯅ ꯍꯪꯈꯤꯕ ꯀꯣꯏꯁꯟ ꯑꯗꯨ ꯑꯆꯝꯕ ꯀꯣꯏꯁꯟ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯑꯁꯨꯝꯅ ꯖꯁ ꯑꯗꯨꯗ ꯍꯪꯉꯤꯕ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯖꯁ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯀꯅꯥꯃꯠꯇ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯕꯤꯅꯨꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯁꯣꯛꯆꯟꯕ ꯍꯧꯔꯛꯑꯝꯃꯤ ꯃꯍꯥꯛ ꯍꯛꯆꯥꯡ ꯑꯁꯤ ꯆꯣꯛꯊꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯆꯤꯟꯗꯒꯤ ꯏ ꯑꯣꯔꯛꯑꯝꯃꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨꯁꯨ ꯎꯕꯗꯒꯤ ꯄꯨꯂꯤꯁꯇ ꯇꯥꯛꯇꯨꯅ ꯕꯤꯅꯨ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯑꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯄꯥ ꯑꯁꯤꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯝꯃꯤ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔꯅ ꯕꯤꯅꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯏ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯂꯤꯚꯔ ꯑꯁꯤ ꯍꯧꯖꯤꯛ 90%ꯗꯤ ꯂꯣꯏꯅ ꯁꯣꯛꯑꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯀꯣꯃꯥꯗ ꯂꯥꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯇꯧꯅꯕ ꯍꯣꯠꯅꯍꯧꯁꯤ ꯗꯣꯛꯇꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯁꯨꯔꯀꯨꯃꯥꯔꯅꯁꯨ ꯃꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯄꯥꯎ ꯐꯥꯎꯗꯨꯅ ꯄꯩꯁꯥ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡꯗꯤ ꯀꯅꯥꯃꯠꯇꯅ ꯄꯥꯡꯕꯤꯔꯝꯗꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯁꯨꯔꯀꯨꯃꯥꯔꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯣꯔꯗ ꯀꯔꯨꯞꯄꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯂꯩꯖꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯕꯤꯅꯨꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗꯤ ꯇꯧꯕ ꯍꯧꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅꯗꯤ ꯁꯤꯜꯂꯕꯅꯤ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯑꯁꯤꯕꯨ ꯇꯧꯅꯕꯒꯤꯗꯤ ꯑꯩꯈꯣꯏꯗ ꯁꯅꯥꯗꯨꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯔꯖꯦꯟꯁꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯁꯨ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯣꯔꯗꯔ ꯏꯁꯨ ꯇꯧꯅꯕ ꯍꯥꯏꯖꯔꯨꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯥ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯊꯤ ꯑꯃꯗꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯀꯦꯁꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯔꯝꯃꯤ ꯂꯣꯔꯗ ꯀꯔꯨꯞꯄꯨ ꯑꯃꯗꯤ ꯄ꯭ꯔꯤꯊꯤ ꯃꯈꯣꯏꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯖꯁꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯃꯈꯣꯏꯅꯤꯕꯨ ꯈꯥꯝꯃꯝꯃꯤ ꯄ꯭ꯔꯤꯊꯤꯅ ꯖꯁꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯏꯕ ꯀꯦꯁ ꯑꯁꯦ ꯌꯥꯝꯅ ꯏꯃꯔꯖꯦꯟꯁꯤꯅꯤ ꯄꯦꯁꯦꯟ ꯑꯗꯨ ꯍꯧꯖꯤꯛ ICUꯗ ꯂꯩꯔꯦ ꯖꯁꯀ ꯊꯦꯡꯅꯔꯒ ꯑꯣꯔꯗꯔ ꯑꯃꯇꯪ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯍꯟꯈꯤꯒꯦ ꯀꯣꯔꯠꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯃꯦꯗꯥꯝꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯄꯨꯡ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯖꯁꯀ ꯎꯅꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯖꯁꯀ ꯎꯅꯔꯤꯕ ꯖꯁꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯁꯔ ꯃꯁꯤꯗꯤ ꯇꯣꯉꯥꯟꯕ ꯀꯦꯁ ꯑꯃꯅꯤ ꯄ꯭ꯔꯤꯊꯤꯅ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯃꯤꯅꯤꯠ 2 ꯈꯛꯇꯅꯤ ꯆꯪꯒꯗ꯭ꯔꯤꯕ ꯑꯁꯦ ꯖꯁꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅꯁꯨ ꯃꯦꯗꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅꯤ ꯍꯥꯏꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯁ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯗ꯭ꯋꯥꯏꯗ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯊꯔꯛꯑꯝꯃꯤ ꯄ꯭ꯔꯤꯊꯤꯅ ꯖꯁ ꯑꯗꯨꯗ ꯃꯥꯏ ꯂꯣꯔꯗ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯤ ꯔꯤꯇꯔꯟ ꯑꯣꯐ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯧꯖꯤꯛ ICUꯗ ꯂꯩꯔꯦ ꯃꯍꯥꯛ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯁꯔꯖꯔꯤ ꯇꯧꯒꯗꯧꯕ ꯑꯗꯨ ꯁꯅꯥ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯔꯖꯔꯤꯗꯨ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯁꯥꯔꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯀꯁꯇꯝꯗꯒꯤꯁꯨ ꯁꯅꯥꯁꯤꯡ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯑꯕꯅꯤ ꯃꯥꯏ ꯂꯣꯔꯗꯅ ꯆꯥꯟꯕꯤꯗꯨꯅ ꯑꯣꯔꯗꯔꯗꯨ ꯑꯃꯨꯛꯇꯪꯗꯤ ꯄꯥꯁ ꯇꯧꯕꯤꯌꯨ ꯖꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨ ꯑꯣꯟꯁꯤꯜꯂꯒ ꯍꯦ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯕꯒꯤꯕꯨ ꯍꯧꯖꯤꯛ ꯊꯥꯖꯜꯂꯛꯏꯕ ꯑꯁꯦ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯗ ꯑꯃꯨꯛ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯡ ꯑꯗꯨ ꯍꯌꯦꯡ ꯀꯣꯔꯠꯇ ꯍꯥꯏꯔꯣ ꯄ꯭ꯔꯤꯊꯤꯅ ꯄ꯭ꯂꯤꯖ ꯃꯥꯏ ꯂꯣꯔꯗ ꯃꯁꯤꯗꯗꯤ ꯑꯃꯨꯛꯇꯪꯗꯤ ꯑꯣꯔꯗꯔꯁꯤ ꯄꯥꯁ ꯇꯧꯕꯤꯌꯨ ꯖꯁ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯅꯤꯠ 2 ꯍꯦꯛ ꯆꯣꯟꯊꯗꯨꯅ ꯂꯩꯕ ꯇꯥꯔꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯨꯂꯤꯁ ꯀꯧꯔꯒ ꯐꯥꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯖꯁ ꯑꯗꯨ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯁ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯕꯦꯕꯤ ꯀꯥꯅꯟꯁꯨ ꯂꯩꯔꯝꯃꯤ ꯄ꯭ꯔꯤꯊꯤꯅ ꯖꯁꯁꯤꯡ ꯑꯁꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯁꯨ ꯅꯍꯥꯛꯅ ꯈꯪꯉꯕꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯃꯇꯦꯡꯒꯤꯗꯃꯛꯇ ꯑꯗꯨꯝ ꯍꯥꯏꯖꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯁꯛꯇꯤꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯥꯡꯊꯣꯛꯑꯣ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯔꯗ ꯀꯔꯨꯞꯄꯨꯅ ꯕꯦꯕꯤ ꯀꯥꯅꯟꯗ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯁꯛꯇꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯒꯤ ꯍꯤꯌꯥꯔꯤꯡꯗ
Lord Karuppuna just aduda nakoina hairakpa darkar taba document khudima aina loina submit torobani hujikti aikhoigi sana adu pithopiro masi kaktangni aina hainingba just aduna sauglaga kari haiba masi kaktangni haiba karino nahakna masi kaktangni haningiba se nangna wari sanariba si kanadano haiba du nahak khangabra nahakna wari sanariba mi si sorokta chatpa angao phai mi gumna oina ururabra nangna mafam asida lakpadagi aina nangbo dum yengduna lakpani nahaki nasin adudagi ngasi phauba just ta respect utpa wa ama phaw ngangaktri nahak just amada matau karabna address tawgani haiba si khangdabra my lord lordship your honor asomna nahakna aingonda nongmata address tawkrabra nangna mafam asida laiba si court asibu mingcha thelurage haiduna laibra binugi mapa aduna sar adumna haibinu harami just aduna binugi mapa aduda aina hairiba se nangonda haibinate nahak tumina lei aduga lord Karuppuda mu onsalaga court pur mingcha thenaba tawbagi damakta nahak lale hana haijagadabani aduga nahak mafam asidagi nakhogi sana amadi nahaki client asibu purga sakhiba yagani asomna harakpa asida lord Karuppudi matau karamna misam amada mahakna lale haijagani haiduna mahakti mangduna lerami court ki just aduna kaino nahakna khaliba adu nahak aingonda respect upang amara haira nahak lale haijaba ngamara hairibra ai atopa case ama lokhalage yarabra court ki matam yamna manganganu aduga bench clerk aduda atopa case ama lokhatnaba tawairami object lord Karuppu si binugi khalaga mahak just asida I am sorry my lord hairami haibadi mahak soikre haiduna just aduda respect utpa wangang bani laimak mana fo mi oiriba bisam asida fo my lord haiduna hairibani just asisu lord Karuppuna asumna harakpadagi di yamna usittana lord Karuppudi anga che duda sign toromi aduga sana asi pithurami maudagi mapa asi hospital tamna lakpa matamda hospital dagi phone toraktuna masanupi du leitre harami hariba pawsi taw matamda mapa asi di angawba madawna torami asukuina yamna wana case asi thengnaraga sana asi phangaba matamda mahaki masanupi sidi laengba ngamdana sikhiba sida mapa asi di nungaitaba amadi sawningmana pulami sukumaranna sana sing asi puthoroktuna yamna thawai nungaitana tholokpa matam asida kogi case thengnabikiba ahanba baby Kannan gi lawyer du mafam asida sangaga sana asi phange sarna case asi ngamabanina party masillo harami asumna thawai nungaitana tholaingai chera asida lawyer du gi mong adu uba matamda sukumaran du sauraga hoi ngame case ase aina ngame lauro se sana se nakoina pami ba si sana si natro nakoina aigi case thengnabi bagi fini sana si lauro haiduna lawyer du dalang silami sumna haiduna sukumaran adu mafam asida yamna thawai nungaitana kappagalem aduga mahaki masanupi di mahako thado amaga chakre harami matam asida masanupi gi saktam adubu mahakna ningsingami aduga mahakna onthorokpa matamda lawyer duna sana du purikauda hapchangiba adu mahakna urami sukumaranna lawyer du gi manakta chensilaga aigi chanupi na sikhraga nakoina hojik phawwa sana sing asi choptuna lemibani ne aigi chanupi do hojik mapa thado amaga chakredana mahak sikhredana nakoi pelo haramaga mafam astigi chakhirami sukumarangi mawong asida Preethi su yamna thawai nungaitana yengalem aduga mapa asina tholokpa matamda mafam asida case thengnagani haiduna lakpa mi amadasu nahak mafam asida case thengnagani haiduna laibra mafam asidagi yamna thuna halawro nakoina mafam asida case thengnaraga karimata kanaba phangoi harami aduga ukil aduda mu onsalaga sarna pamiba si biryani natro sarna pamiba si sargi phi du natro se lawro haiduna sana khara sumu pisalam tawriba sing asi lord Karuppuna su nakandagi yamna thawai nungaitana yengduna lem aduga lord Karuppugi manakta sukumarna changchalaga queen sahab karigino nahakna court asidagi sana sing asibu ngonda mu pibiriba sibu sana asigi kanafam asibu hojik karino aina hangiba asigi pakum pibiho ukin sahab aigi sanupi du taibangban thadokuna chakre asomna haiduna yamna thawai nungaitana lord Karuppuda phongtoami binugi mapagi mong sida mafam asida leiba mi sing asisu chap leptuna loina yengnarga lem lord Karuppu su binugi mapagi mong sida yamna thawai nungaitana kapami aduga sukumarna lord Karuppuda hojik sana asigi aingonda chanafam leite sana asi ukin sahab ki thamjan bioro harga sana khara su mu lord Karuppuda piramaga sukumaran adu mafam asidagi yamna thawai nungaitana kappaga chakhirami lord Karuppu su sukumaran gi mong aduda yamna thawai nungaitana kappaga lehorami asumna lord Karuppuna thawai nungaitana leringai matam asida baby Kannan adu lord Karuppu gi manakta mulami aduga lord Karuppuda yamna usitaba wa kya ama hairami kari heba ngasai nahakna haikibado just aduda my lord haiba objecti nahakna case asi ngamba taragasu upi masa adudi kanma ngamaudraba natro aina mamangda haikiba natro court asigi manungda chanariba sing ase nahakna karimata khangba nate haiduna court ki procedure si tongana lei haiba do laimak laktuna su court asida soiriba mem sing asidi amata semtokwa ngamaro haiba du aina nangonda hana haikraba natro asumna haiduna lord Karuppuna mamangda bro haikiba adugumna mahakna mu yamna usitana lord Karuppuda yare ko bro hojikti challenge asi lore ko aigi sibagi pap ado kokpiramo hojikti sibagi chera phangdroiba se aina te nahakni kari haiba nahakna haikiba do masidi isorgi thabak khaktangne haiba mafam asida isorina leiriba sidi aini bro hairamaga chakhirami object lord Karuppu si mafam asigi asoiba sing asi semtoni haiduna baby Kannan asida challenge tawduna lakpa adu mahak maithirami mahak baby Kannan gi mathakta karimata tawwa ngamdabi amadi inubusu kanma ngamdabida mafam asida tuminna leptuna lehorami